ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯛꯂꯝꯃꯤ ꯉꯩꯍꯥꯛ ꯐꯝꯂꯝꯃꯤ ꯏꯅꯥꯛꯇ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯈꯪꯍꯧꯗꯦ ꯃꯃꯤ ꯁꯥꯝꯈꯤꯕ ꯇꯥꯏꯕꯪ ꯀꯔꯤ ꯃꯆꯠ ꯂꯩꯕꯅ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤꯗ ꯂꯥꯛꯂꯝꯂꯤꯕ ꯊꯋꯥꯏ ꯑꯥꯁꯥ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯊꯋꯥꯏ ꯃꯥꯕꯨ ꯐꯪꯍꯟꯅꯤꯡꯈꯤꯕꯒꯤ ꯅꯤꯡꯖꯔꯤꯕ ꯑꯥꯁꯥꯗꯨꯃ ꯃꯇꯤꯛ ꯆꯥꯗꯕ ꯊꯋꯥꯏ ꯑꯣꯏꯕꯅ ꯂꯝꯕꯥꯅꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯌꯥꯗ ꯇꯣꯜꯂꯤꯕ ꯄꯨꯟꯁꯤ ꯇꯥꯃꯟꯈ꯭ꯔꯦ ꯅꯥꯏꯇꯣꯝ ꯍꯦꯟꯃꯜꯂꯦ ꯋꯥꯕ ꯑꯁꯤꯛꯄ ꯃꯐꯝ ꯊꯤꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯣꯊꯥꯅꯤꯡꯕ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯤ ꯄꯨꯝꯕ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯔꯣꯟꯕ ꯌꯨꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯕꯗꯨꯕꯨ ꯂꯣꯠꯅ ꯄꯨꯔꯛꯇꯨꯅ ꯃꯁꯛ ꯂꯣꯠꯍꯟꯅꯕ ꯁꯤꯜꯂꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ? ꯏꯄꯥꯒꯤ ꯂꯦꯝꯕ, ꯂꯩꯕꯥꯛꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯏꯆꯥꯕꯨ ꯍꯥꯠꯅꯕ ꯃꯤꯑꯣꯏ ꯀꯌా ꯂꯣꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯄꯣꯠꯊꯣꯛ ꯐꯖꯅ ꯂꯩꯕꯗ ꯅꯠꯇꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯨ ꯅꯨꯡꯉꯥꯏꯕꯅ ꯂꯣꯟꯅ ꯂꯥꯟꯗꯥꯔꯛꯅꯕ ꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯪ ꯑꯃ ꯂꯩꯔꯤ ꯈꯪꯕꯅ ꯅꯪꯕꯨ ꯍꯥꯟꯅ ꯍꯥꯠꯂꯕꯗꯤ ꯃꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯁꯛ ꯂꯣꯠꯂꯒ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯂꯩꯔꯨꯁꯨ꯫ ꯍꯟꯗꯛ ꯃꯣꯏꯒꯤ ꯁꯦꯕꯥꯔꯤ ꯈꯔ ꯂꯧꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯌꯥꯎꯁꯤꯜꯂꯕꯗꯤ ꯅꯪꯕꯨ ꯀꯅꯥꯃꯠꯇꯅ ꯁꯛ ꯈꯪꯂꯣꯏ꯫ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯨꯄꯤ ꯁꯥꯔꯒ ꯁꯛ ꯂꯣꯠꯄꯗꯨꯗꯤ ꯌꯥꯝ ꯄꯥꯡꯗꯕꯩ ꯋꯥꯅꯤꯗ꯫ ꯑꯩꯁꯨ ꯅꯨꯄꯥꯅꯤ, ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯒꯦ꯫ ꯑꯗꯨꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯈꯩ ꯊꯧꯅꯥ ꯐꯕ ꯁꯥꯔꯒ ꯁꯥꯗꯥꯟꯕ ꯆꯠꯈꯤꯕꯗ ꯅꯠꯇ꯭ꯔꯣ? ꯐꯤꯃꯨ ꯁꯦꯠꯄ ꯃꯌꯥꯝꯅ ꯍꯨꯞꯄꯒ ꯅꯪꯕꯨ ꯍꯥꯠꯀꯦ ꯇꯧꯕꯗꯒꯤ ꯁꯤꯅꯤꯡꯁꯤꯠꯇ ꯍꯤꯡꯂꯤꯕꯁꯦ ꯀꯥꯟꯅꯗꯕꯗ ꯂꯝ ꯍꯦꯜꯂꯅꯨ꯫ ꯅꯈꯣꯏ ꯇꯥꯔꯤꯕ꯭ꯔꯥ? ꯐꯤꯔꯣꯜꯁꯤꯡꯗꯨ ꯄꯨꯁꯤꯜꯂꯨ꯫ ꯅꯨꯄꯤ ꯃꯥꯟꯅꯕ ꯐꯖꯅ ꯁꯦꯝꯈ꯭ꯔꯣ꯫ ꯏꯄꯥ ꯃꯄꯥꯟꯗ ꯂꯩꯒꯦ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯎꯀꯣ꯫ ꯂꯦꯝꯕ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯨꯄꯤ ꯈꯔ ꯆꯪꯂꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯅꯨꯄꯤ ꯃꯥꯟꯅꯕ ꯀꯦꯁꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯔꯕꯗ ꯁꯦꯕꯥꯔꯤ ꯑꯃꯅ ꯃꯤꯡꯁꯦꯜ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯃꯃꯥꯏꯗꯨꯗ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯀꯦꯁꯤꯜꯂꯛꯄꯗꯨꯗ ꯂꯦꯝꯕ ꯃꯁꯥ ꯃꯊꯟꯇ ꯃꯃꯤꯠꯀ ꯂꯪꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯂꯥꯎꯇꯛ ꯇꯧꯕ ꯃꯃꯤꯠ, ꯇꯨꯝꯇꯛꯄ ꯅꯥꯇꯣꯟ, ꯄꯤꯛꯇꯛꯄ ꯆꯤꯟꯕꯥꯎꯗꯨꯅ ꯃꯍꯦꯜꯂꯤ꯫ ꯃꯔꯥ ꯂꯩꯇꯕ ꯂꯩꯁꯥꯕꯤ ꯃꯥꯟꯕꯁꯨ ꯑꯆꯝꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯁꯥꯡꯂ ꯃꯁꯝ ꯑꯗꯨꯒ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯏꯊꯟꯇ ꯉꯧꯕ ꯉꯧꯖꯔꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯁꯦꯕꯥꯔꯤ ꯃꯌꯥꯝ, ꯅꯠꯇꯦ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯀꯃꯥꯏ ꯇꯧꯅꯤ? ꯁꯦꯕꯥꯔꯤ ꯑꯃꯅ, ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯝ ꯐꯖꯩ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ꯫ ꯅꯣꯏꯗꯩ ꯑꯩꯅ ꯍꯦꯟꯗ꯭ꯔꯣ? ꯋꯥꯔꯤ ꯁꯩꯇ ꯑꯣꯏꯕ꯫ ꯍꯣꯏ ꯍꯦꯜꯂꯤ, ꯌꯥꯝ ꯍꯦꯜꯂꯤ꯫ ꯑꯗꯨꯗꯤ ꯊꯣꯛꯅꯕ ꯇꯧꯔꯁꯤꯗꯣ꯫ ꯏꯅꯤꯡꯊꯧꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯁꯒꯣꯜ ꯒꯥꯔꯤꯁꯨ ꯃꯄꯥꯜꯗ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯊꯤꯟꯒꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯍꯤꯡꯁꯤꯗꯒꯤ ꯆꯠꯇꯣꯏꯕ? ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯈ꯭ꯔꯦꯗ꯫ ꯏꯄꯥ ꯅꯤꯡꯊꯧꯁꯦ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯈꯪꯗꯦꯕ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯃꯊꯤꯕꯣꯡ ꯄꯥꯟꯗꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯗꯧꯔꯦꯗꯣ꯫ ꯁꯤꯕ ꯀꯤꯕꯒꯤ ꯅꯨꯄꯤ ꯁꯥꯈ꯭ꯔꯦ ꯀꯥꯏꯗꯤ ꯐꯠꯖꯔꯅꯤ꯫ ꯉꯥꯡꯗꯅ ꯂꯩꯕꯤꯔꯅꯨ ꯃꯖꯥꯏꯕꯨꯡꯉꯣ, ꯊꯣꯛꯂꯁꯤ꯫ ꯂꯦꯝꯕ ꯁꯦꯕꯥꯔꯤꯁꯤꯡꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯛꯂꯒ ꯃꯁꯝ ꯑꯍꯥꯞꯄ ꯑꯁꯥꯡꯕꯗꯨ ꯐꯠ ꯍꯥꯏꯖꯤꯜꯂꯝꯂꯒ ꯊꯣꯛꯈꯤ꯫ ꯃꯁꯝꯗꯨꯅ ꯁꯦꯕꯥꯔꯤ ꯑꯃꯒꯤ ꯃꯃꯥꯏꯗ ꯀꯟꯁꯤꯜꯂꯝꯕꯗꯨꯗ ꯃꯃꯤꯠꯀ ꯎꯏꯁꯤꯜꯂꯒ ꯁꯥꯎꯅ ꯂꯩꯍꯧꯏ꯫ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯁꯒꯣꯜ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯃꯄꯥꯅ ꯈꯥꯝꯂꯛꯏ꯫ ꯂꯦꯝꯕ, ꯁꯦ ꯃꯁꯤꯒꯤ ꯆꯦꯔꯣꯜꯁꯦ ꯄꯥꯏꯁꯤꯟꯈꯣ꯫ ꯅꯪꯅ ꯀꯣꯅꯨꯡꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧꯗ ꯁꯤꯟꯅꯧ꯫ ꯆꯦꯔꯣꯜꯁꯤ ꯌꯦꯡꯂꯕ ꯀꯥꯟ ꯃꯥꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯒꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯅꯈꯣꯜꯒꯗꯣ ꯁꯦꯝꯂꯒ ꯐꯖꯅ ꯂꯩꯌꯨ꯫ ꯍꯣꯏ, ꯑꯗꯣ ꯁꯦꯜ ꯈꯔ ꯄꯤꯌꯨꯅ꯫ ꯃꯨꯛꯇ ꯇꯠꯂꯒ ꯆꯠꯂꯣ ꯍꯥꯏꯔꯣ ꯑꯩꯕꯣ? ꯁꯦꯕꯥꯔꯤ ꯑꯣꯏꯕꯒꯤ ꯁꯦꯜ ꯑꯗꯨꯝ ꯐꯪꯂꯗꯧꯅꯤ꯫ ꯃꯤꯅꯥꯏ ꯑꯣꯏꯕ ꯆꯠꯂꯒ ꯁꯦꯜ ꯄꯨꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯁꯛ ꯂꯣꯠꯂꯒꯅꯦ ꯅꯪꯅ ꯂꯩꯗꯧꯔꯤꯕꯅꯤ꯫ ꯆꯠꯂꯣ, ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯅꯤ꯫ ꯅꯈꯣꯜꯗꯣ ꯁꯦꯝꯕ ꯀꯥꯎꯅꯤꯀꯣ꯫ ꯂꯦꯝꯕ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ, ꯐꯒꯅꯤ ꯏꯄꯥ ꯅꯤꯡꯊꯧ꯫ ꯂꯦꯝꯕ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛ ꯀꯥꯈꯠꯄꯒ ꯁꯒꯣꯜꯁꯨ ꯆꯦꯟꯕ ꯍꯧꯗꯨꯅ ꯊꯧꯈ꯭ꯔꯦ꯫ ꯍꯩ, ꯅꯪꯒꯤ ꯇꯥꯟ ꯆꯥꯗꯅ ꯊꯧꯅꯥ ꯐꯕ ꯁꯥꯕꯗꯨ ꯇꯧꯒꯅꯨꯀꯣ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯀꯣꯛ ꯊꯤꯟꯗꯣꯛꯂꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯃꯄꯥꯁꯨ ꯄꯥꯈꯠꯅ ꯂꯩꯖꯍꯧꯏ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯂꯦꯝꯕꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯊꯪꯅꯕ ꯂꯩꯕꯥꯛ ꯇꯥꯟꯁꯤꯜꯂꯛꯏ꯫
ꯑꯄꯤꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯔꯦ꯫ ꯀꯩꯊꯦꯜ ꯌꯧꯔꯛꯄꯗ ꯂꯦꯝꯕꯁꯨ ꯎꯏꯔꯝꯕꯗꯒꯤ ꯑꯍꯥꯎꯕ ꯃꯅꯝ ꯀꯌꯥ ꯅꯝꯂꯛꯄꯗꯨꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯑꯝꯇ ꯈꯥꯝ, ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯈꯤꯁꯦ, ꯅꯪꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯈꯣꯠꯂꯤꯒ ꯀꯩꯝ ꯍꯥꯏꯗꯦ, ꯌꯣꯠꯅ ꯁꯥꯎ ꯃꯤꯔ ꯀꯩꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯝꯊꯔꯛꯏ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯅꯥꯏ ꯑꯗꯨꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯃꯖꯥꯏꯕꯨꯡ, ꯈꯣꯟꯖꯦꯜꯗꯨ ꯁꯦꯝꯂꯒ ꯉꯥꯡꯕꯤꯌꯨ, ꯐꯤꯕꯝꯗꯨꯒ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗꯨꯒ ꯐꯤꯕꯝ ꯑꯃ ꯆꯥꯗ꯭ꯔꯦ꯫ ꯍꯣꯏ ꯌꯥꯔꯦ, ꯑꯩ ꯈꯪꯉꯤ, ꯃꯤꯒꯤ ꯃꯃꯥꯡꯗ ꯉꯥꯡꯉꯨꯕ ꯅꯠꯇꯦꯗꯅ, ꯂꯩꯔꯝꯃꯨ, ꯆꯥꯛꯌꯣꯝ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯛꯀꯦ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯃꯈꯨꯠꯅ ꯈꯤꯇꯪ ꯄꯥꯏꯈꯠꯂꯒ ꯄꯣꯠꯐꯝ ꯑꯃꯗ ꯊꯦꯛ ꯊꯦꯛꯇꯅ ꯆꯪꯂꯛꯏ꯫ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯕꯦꯝꯃ ꯀꯔꯤ ꯌꯦꯡꯁꯤꯒꯦ? ꯁꯤꯗꯒꯤ ꯁꯥ ꯌꯥꯎꯕ ꯆꯥꯛꯌꯣꯝꯁꯦ ꯑꯅꯤꯗ ꯂꯧꯒꯦ, ꯏꯁꯤꯡ ꯄꯥꯇ꯭ꯔ ꯃꯆꯥꯁꯤꯒ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛꯌꯣꯝ ꯌꯣꯝꯗꯨꯅ ꯄꯤꯔꯛꯏ꯫ ꯂꯦꯝꯕ ꯐꯨꯔꯤꯠꯈꯥꯎꯗ ꯃꯥꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯦꯜ ꯌꯥꯎꯔꯝꯗꯕꯗꯨꯗ ꯑꯁ ꯃꯥꯅꯤꯅꯦ, ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯃꯤꯅꯥꯏ ꯑꯣꯏꯕꯅꯦꯕ, ꯃꯤꯅꯥꯏ ꯑꯣꯏꯕ꯫ ꯍꯣꯏ ꯁꯤꯗ ꯂꯥꯛꯑꯣ, ꯑꯩꯗꯤ ꯃꯤꯅꯥꯏꯅꯤꯅ ꯁꯦꯜ ꯌꯥꯎꯗ꯭ꯔꯦ, ꯅꯪ ꯑꯝꯇ ꯄꯤꯔꯨ ꯂꯥꯛ꯫ ꯈꯤꯇꯪ ꯌꯥꯎꯖꯔꯛꯄꯁꯦ ꯁꯤꯗ ꯑꯃꯨꯛ ꯄꯤꯊꯣꯛꯇꯣꯏꯕ? ꯍꯟꯈꯤꯕꯗ ꯌꯨ ꯊꯛꯀꯦ ꯈꯟꯖꯔꯒ꯫ ꯂꯦꯝꯕꯗꯨ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯃꯅꯥꯏꯗꯨꯁꯨ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤꯗꯨꯗ ꯑꯅꯤꯗꯨ ꯀꯥꯈꯠꯂꯒ ꯆꯥꯛꯌꯣꯝꯗꯨ ꯆꯥꯏ꯫ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯀꯣꯅꯨꯡꯂꯣꯝꯗ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯅꯥꯏꯗꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯂꯦꯝꯕ ꯐꯤꯌꯣꯝ ꯃꯆꯥꯗꯨ ꯄꯥꯏꯔꯒ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯇꯝꯅ ꯆꯪꯂꯛꯏ꯫ ꯗꯔꯕꯥꯔ ꯆꯪꯂꯛꯄꯗ ꯅꯨꯄꯥ ꯑꯃ ꯈꯨ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯉꯥꯡꯂꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝꯗ ꯀꯔꯟ ꯇꯥꯒꯅꯨ ꯍꯥꯏꯗꯅ, ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅ ꯖꯒꯣꯏ ꯁꯥꯕꯤ ꯑꯃꯗ ꯀꯔꯟ ꯇꯥꯔꯝꯃꯦ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯄꯨꯡꯆꯥꯎ ꯊꯤꯜꯂꯤ꯫ ꯅꯪ ꯐꯔꯣꯏ ꯇꯧꯔꯤꯕ ꯃꯆꯥꯅꯤ ꯅꯪ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯉꯥꯡꯕ ꯂꯣꯏꯔꯗꯤ ꯊꯣꯛꯑꯒꯦ, ꯆꯥꯛ ꯂꯥꯝꯃꯤ, ꯉꯔꯥꯡꯗꯤ ꯀꯩꯝ ꯆꯥꯗ꯭ꯔꯤ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ, ꯊꯣꯛꯈ꯭ꯔꯣ꯫ ꯁꯦꯕꯥꯔꯤ ꯑꯅꯧꯕ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯂꯥꯟꯃꯤ ꯈꯔꯒ ꯅꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯒ ꯐꯖꯅ ꯑꯝꯇ ꯌꯦꯡꯉꯨ꯫ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ꯫ ꯄꯥꯔꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯂꯦꯝꯕꯅ ꯅꯥꯀꯜꯗ ꯂꯦꯞꯄꯝꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯕꯦꯝꯃ ꯅꯪꯅ ꯀꯅꯥꯅꯣ? ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯏꯄꯥ ꯅꯤꯡꯊꯧꯅ ꯆꯦꯔꯣꯜꯁꯦ ꯏꯅꯤꯡꯊꯧꯗ ꯄꯤꯌꯣꯅ ꯍꯥꯏꯕꯤꯔꯛꯏ, ꯆꯦꯔꯣꯜꯁꯦ ꯍꯥꯟꯅ ꯑꯝꯇ ꯄꯥꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯔꯣꯜꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯄꯤꯔꯛꯏ꯫ ꯅꯤꯡꯊꯧꯗꯨ ꯆꯦꯔꯣꯜꯗꯨ ꯄꯥꯔꯕꯗ ꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯇꯞꯅ, ꯃꯖꯥꯏꯕꯨ, ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕꯅꯤꯗꯣ, ꯍꯟꯗꯛ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯣꯟꯅ ꯂꯥꯟꯗꯥꯒꯗꯕꯒꯤ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕ ꯄꯥꯎꯗꯤ ꯅꯍꯥꯟꯅ ꯐꯪꯂꯕꯅꯤ꯫ ꯑꯩꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯒ ꯇꯥꯟꯖꯥ ꯆꯥꯕꯗꯨ ꯉꯥꯏꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯗꯒꯤ ꯈꯪꯗꯅꯕ ꯅꯤꯡꯊꯤꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯁꯦꯕꯥꯔꯤ ꯈꯟꯕꯗ ꯌꯥꯎꯔꯦ ꯐꯔꯦ, ꯌꯥꯎꯗ꯭ꯔꯦ ꯐꯔꯦ, ꯑꯩꯅ ꯂꯩꯐꯝ ꯄꯤꯒꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯦꯕꯥꯔꯤ ꯃꯌꯥꯝ ꯈꯟꯐꯝ ꯂꯣꯝꯗ ꯆꯠꯆꯔꯨꯔꯒꯦ꯫ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯈꯖꯤꯛ ꯈꯨꯔꯨꯝꯂꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯂꯝꯄꯥꯛ ꯑꯄꯥꯛꯄ ꯂꯩꯔꯤꯕ ꯗꯣꯝꯗ ꯇꯞꯅ ꯂꯥꯛꯏ꯫ ꯇꯞꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯑꯔꯣꯏꯕꯗ ꯂꯦꯝꯕꯗꯨ ꯈꯜꯂꯛꯏ꯫ ꯄꯥꯔꯤꯒꯤ ꯃꯃꯥꯟꯅꯕ ꯂꯥꯟꯃꯤ ꯉꯥꯟꯕꯁꯨ ꯃꯃꯤꯠ ꯅꯣꯏꯔꯒ ꯂꯥꯛꯄꯗ ꯂꯦꯝꯕꯗ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯂꯦꯝꯕꯁꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯏꯃꯥ, ꯍꯦ ꯅꯃꯤꯠ ꯎꯗꯕ꯭ꯔꯥ? ꯃꯤꯅ ꯆꯨꯝꯅ ꯂꯦꯞꯄꯤꯁꯤ ꯊꯦꯡꯖꯤꯜꯂꯛꯏꯁꯦ? ꯑꯥꯏ ꯃꯁꯛꯀꯥꯗꯤ ꯐꯖꯩꯅꯦ꯫ ꯑꯩ ꯎꯍꯧꯗ꯭ꯔꯦ, ꯁꯣꯏꯈ꯭ꯔꯦ꯫ ꯀꯥꯏ ꯈꯨꯠꯇ ꯄꯤꯔꯛꯑꯣ, ꯆꯤꯡꯈꯠꯄꯤꯒꯦ꯫ ꯏꯁ ꯅꯪꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯤ ꯇꯥꯔꯤꯅꯦ꯫ ꯃꯤ ꯂꯥꯟꯖꯗꯕꯤ ꯑꯩꯒꯤ ꯈꯨꯠꯁꯦ ꯂꯝ ꯍꯦꯟꯕ ꯅꯪꯒꯤ ꯈꯨꯠꯅ ꯄꯥꯏꯍꯟꯅꯤꯀꯥꯏ ꯈꯜꯂꯤꯔꯥ? ꯃꯑꯣꯡ ꯑꯃꯅꯤꯅꯦ꯫ ꯂꯦꯝꯕ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯦꯕꯥꯔꯤ ꯃꯌꯥꯝꯅ ꯆꯪꯅꯈꯤꯕꯗꯣꯝꯗ ꯆꯪꯈꯤ꯫ ꯅꯤꯡꯊꯧꯅ ꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯒꯤ ꯀꯥ ꯇꯣꯉꯥꯟꯅ ꯂꯩꯍꯜꯂꯤ꯫ ꯁꯣꯝꯗ ꯈꯨꯠꯂꯥꯏ ꯇꯝꯐꯝꯗꯅꯤ ꯉꯥꯟꯕꯒ ꯄꯥꯔꯤꯒꯗꯨ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯕ ꯂꯣꯏꯔꯒ ꯐꯝꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯉꯥꯟꯕꯅ, ꯄꯥꯔꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯩꯔꯦꯝꯕꯤ ꯑꯃ ꯊꯦꯡꯅꯔꯦ꯫ ꯀꯔꯝꯕ ꯃꯨꯛ ꯊꯦꯡꯅꯔꯦ? ꯅꯪꯒ ꯄꯨꯟꯕꯗꯒꯤ ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯈꯣꯟꯊꯤ ꯑꯃꯇ ꯄꯨꯛ ꯊꯜꯂꯝꯃꯤ꯫ ꯑꯁ ꯁꯤꯒꯤꯁꯤꯗꯤ ꯀꯨꯏꯅ ꯑꯗꯨꯝ ꯈꯪꯅꯔꯗꯧ ꯃꯥꯜꯂꯦ꯫ ꯑꯩꯅꯁꯨ ꯊꯃꯣꯏꯅ ꯄꯥꯝꯖꯕꯗꯣ ꯑꯣꯏꯔꯦ꯫ ꯌꯥꯔꯦꯍꯦ, ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯏꯁꯦ? ꯑꯇꯥꯕ ꯑꯩꯒꯤꯁꯨ ꯈꯔ ꯈꯜꯂꯨ, ꯀꯥꯟꯗꯤ ꯂꯥꯛꯑꯣ, ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯔꯨꯁꯤ꯫ ꯀꯩꯊꯦꯜꯗꯒ ꯆꯠꯂꯔꯣꯏꯁꯤ, ꯁꯦꯕꯥꯔꯤ ꯃꯌꯥꯝꯅ ꯊꯣꯡꯕꯗꯣ ꯑꯣꯏꯅ ꯆꯥꯔꯁꯤ꯫ ꯀꯩꯅꯣ ꯑꯩꯁꯦ ꯀꯩꯊꯦꯜ ꯁꯥ ꯅꯪꯅ ꯁꯅꯥ ꯀꯩꯊꯦꯜ ꯆꯠꯅꯤꯡꯂꯛꯇ꯭ꯔꯕ? ꯉꯥꯏꯈꯣ, ꯅꯪꯒꯤꯁꯦ ꯁꯦꯕꯥꯔꯤ ꯑꯅꯧꯕ ꯂꯧꯕꯁꯤꯗ ꯑꯄꯥꯝꯕ ꯌꯥꯎꯔꯤꯔꯥ? ꯀꯔꯝꯕ ꯃꯔꯥ ꯂꯩꯇꯕꯤꯅꯣ ꯅꯪꯒꯤ ꯀꯗꯔꯒꯤ ꯂꯥꯡꯗ ꯊꯣꯟꯗꯣꯏꯁꯦ? ꯉꯥꯏꯈꯤꯗ꯭ꯔꯦꯗ ꯄꯥꯔꯤ ꯅꯪꯁꯨ꯫ ꯑꯩꯕꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯗꯔ ꯌꯥꯝ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯩꯅꯗꯦꯀꯣ꯫ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯁꯦ ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯑꯣꯏꯅ ꯎꯅꯔꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯎ, ꯆꯥꯛꯈꯨꯝꯗ ꯁꯦꯕꯥꯔꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯨꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯅꯨꯡꯒꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯁꯨ ꯆꯌꯣꯜ 3 ꯁꯨꯖꯤꯜꯂꯛꯂꯤ ꯀꯣꯅꯨꯡꯗ ꯂꯩꯔꯛꯄ꯫ ꯅꯨꯄꯤ ꯐꯤꯖꯣꯜꯁꯤꯡꯗꯨꯒ ꯃꯁꯝꯗꯨꯒ ꯁꯦꯟꯅꯕꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫
ꯃꯔꯛꯁꯤꯗ ꯉꯥꯟꯕꯅꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯤꯗ ꯂꯦꯝꯕꯁꯨ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯑꯣꯏ꯫ ꯂꯦꯝꯕꯗꯨ ꯄꯨꯈ꯭ꯔꯤ ꯂꯩꯕꯗꯣꯝꯗ ꯏꯟꯁꯥꯡ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯅꯥꯀꯜꯗꯒꯤ ꯉꯥꯟꯕꯁꯨ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯅꯥꯀꯜꯗ ꯆꯠꯂꯤ꯫ ꯏꯟꯁꯥꯡ ꯆꯥꯎꯒꯦ ꯍꯥꯏꯔꯣ? ꯀꯩꯅꯣ ꯋꯥꯍꯪꯕꯒ ꯁꯨꯈꯨꯝ ꯈꯨꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯋꯥꯍꯪꯕ ꯈꯨꯗꯤꯡꯒꯤ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯝ ꯂꯩꯔꯤꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯕ? ꯉꯁꯤꯗꯤ ꯐꯖꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯦ꯫ ꯅꯪꯒꯤ ꯏꯟꯁꯥꯡ ꯆꯥꯝꯕꯁꯦ ꯑꯩꯁꯨ ꯌꯥꯎꯕꯤꯒꯦ꯫ ꯂꯦꯝꯕꯁꯨ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯁꯤꯟꯅꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯟꯁꯥꯡ ꯆꯥꯝꯃꯤ ꯉꯥꯟꯕꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ? ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯂꯩꯕꯥꯛꯁꯤꯒꯤ ꯀꯔꯝꯕ ꯃꯐꯝꯗꯒꯤꯅꯣ? ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯗꯤ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯣꯏꯅꯗꯤ ꯀꯣꯅꯨꯡꯗ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ꯭ꯔꯥ? ꯂꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯉꯥꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯃꯥꯏ ꯌꯦꯡꯂꯛꯀꯅꯨ, ꯊꯃꯣꯏꯁꯤ ꯄꯥꯏꯊꯣꯔꯛꯀꯦ ꯇꯧꯏ꯫ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯝ ꯍꯧꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗ ꯁꯥꯕ ꯌꯥꯗꯕ꯭ꯔꯥ? ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯤ꯫ ꯏꯅꯥꯛꯇꯒ ꯖꯨꯔꯨ ꯖꯨꯔꯨ ꯅꯩꯁꯤꯜꯂꯛꯄꯁꯤꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤꯀꯣ꯫ ꯁꯥꯎꯒꯠꯀꯅꯨ, ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯉꯣꯕ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯌꯨ꯫ ꯑꯁꯨꯛ ꯀꯨꯏꯅ ꯇꯥꯟꯅꯔꯛꯄꯕꯨ ꯅꯃꯤꯡ ꯐꯥꯎ ꯍꯥꯏꯅꯤꯡꯗꯦ꯫ ꯑꯁ ꯃꯤꯡꯒ ꯑꯝꯇ ꯈꯪꯗꯦ ꯑꯩ꯫ ꯍꯥꯏꯌꯨꯗ ꯅꯪꯕꯣ, ꯃꯤꯡ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯏꯗꯅ꯫ ꯂꯦꯝꯕꯤ ꯀꯧꯋꯦ, ꯂꯦꯝꯕꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯏꯁꯧꯁꯤꯒ ꯃꯤꯡꯁꯤꯒꯗꯤ ꯌꯥꯝ ꯆꯥꯟꯅꯗꯦ, ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯅꯨꯄꯤꯅꯤ, ꯏꯁꯧ ꯈꯔ ꯂꯥꯡꯗꯧ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯏꯁꯧ ꯂꯥꯡꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯏꯟꯁꯥꯡ ꯆꯥꯝꯕ ꯂꯣꯏꯔꯒ ꯉꯥꯟꯕꯒꯤ ꯃꯃꯥꯏꯗꯨꯗ ꯐꯠ ꯀꯟꯁꯤꯜꯂꯝꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯄ ꯍꯧꯈꯤ꯫ ꯉꯥꯟꯕꯁꯨ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯂꯒ ꯇꯨꯡꯗ ꯇꯥꯟꯅꯔꯛꯏ꯫ ꯂꯦꯝꯕꯤ, ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧ꯫ ꯑꯩꯁꯦ ꯅꯪ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯅꯤ꯫ ꯅꯨꯄꯤ ꯀꯅꯥꯝꯇ ꯄꯥꯝꯗ꯭ꯔꯤ, ꯅꯪ ꯈꯛꯇꯅꯤ ꯄꯥꯝꯃꯤꯁꯦ꯫ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯕꯅꯤ꯫ ꯅꯪ ꯑꯝꯇꯪꯗꯤ ꯈꯜꯂ ꯌꯦꯡꯉꯨꯗ, ꯑꯩꯁꯦ ꯉꯥꯎꯔ ꯆꯠꯈꯤꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯁꯤ ꯏ ꯈꯛꯇꯅ ꯁꯝꯖꯤꯜ ꯂꯧꯊꯣꯛꯑꯒ ꯃꯥꯏꯁꯤ ꯂꯪꯖꯅꯤꯁꯦ ꯉꯁꯤ꯫ ꯀꯩꯅꯣ ꯅꯊꯟꯗ ꯃꯔꯨꯝ ꯃꯔꯨꯝꯒ ꯁꯣꯜꯂꯤꯗꯨꯕꯣ? ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯌꯥꯔꯔꯣꯏ ꯈꯜꯂꯤꯔꯣ? ꯑꯗꯨꯗꯤ ꯇꯧꯅꯨ, ꯄꯥꯔꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯌꯦꯕ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯤꯁꯦ ꯃꯥꯅ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯕꯤꯔꯛꯑꯣꯏ, ꯃꯇꯝ ꯃꯥꯡꯅꯕꯅꯤꯅ ꯅꯣꯛꯅꯔꯤꯅꯤ꯫ ꯃꯥꯅ ꯍꯥꯏꯕꯗꯗꯤ ꯆꯨꯝꯍꯜꯂꯛꯀꯅꯨꯕ꯫ ꯑꯩꯒꯤ ꯈꯔ ꯈꯜꯂꯨ, ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯑꯩꯅ ꯀꯣꯅꯨꯡꯁꯤ ꯂꯥꯛꯏꯁꯦ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ, ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄꯅꯤ꯫ ꯌꯥꯝ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯀꯩꯒꯨꯝꯕ ꯅꯪ ꯅꯩ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯁꯤꯅꯤꯡꯕ ꯐꯥꯎꯔꯅꯤ꯫ ꯍꯟꯗꯣꯛꯑꯁꯦ꯫ ꯃꯌꯥꯝꯁꯤꯅ ꯌꯦꯡꯉꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯅꯔꯤꯁꯦ ꯅꯃꯥꯏꯗꯣ ꯈꯔ ꯏꯀꯥꯏ꯫ ꯑꯩꯗꯤ ꯏꯀꯥꯏꯗꯦ꯫ ꯉꯥꯏꯈꯣ, ꯆꯪꯈꯤꯕꯁꯨ ꯌꯥꯔꯣꯏ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯝꯃꯨ꯫ ꯀꯩ ꯄꯥꯎꯈꯨꯝꯅꯣ? ꯑꯩ ꯅꯪ ꯅꯨꯡꯁꯤ꯫ ꯑꯣꯏꯔꯔꯣꯏ ꯑꯗꯨꯃ꯫ ꯈꯤꯇꯪꯗꯤ ꯈꯜꯂꯨꯍꯦ ꯅꯪꯁꯨ꯫ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯅꯤꯡꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯄꯤ ꯃꯥꯜꯂꯒꯦ? ꯅꯨꯄꯤ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯃꯥꯟꯒꯦꯕꯨ ꯀꯩꯅꯣ? ꯅꯁꯥꯅ ꯃꯤꯡꯁꯦꯜ ꯌꯦꯡꯗ꯭ꯔꯣ? ꯅꯪꯒꯤ ꯅꯁꯛꯇꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯐꯖꯕ꯫ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯩꯍꯧꯔꯦ꯫ ꯇꯥꯅꯤꯡꯗꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ꯫ ꯏꯟꯁꯥꯡꯁꯨ ꯉꯥꯏꯔꯝꯃꯅꯤ꯫ ꯂꯥꯟꯃꯤꯅꯦꯅ ꯁꯥ ꯃꯥꯟꯕ ꯃꯌꯥꯝꯗꯨꯒꯤ ꯆꯥꯛ ꯊꯦꯡꯈ꯭ꯔꯗꯤ ꯐꯔꯛꯃꯨꯛ ꯇꯥꯗꯣꯏꯕ꯫ ꯂꯦꯝꯕꯗꯨ ꯄꯣꯂꯥꯡꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯉꯥꯟꯕꯁꯨ ꯊꯃꯣꯏ ꯀꯥꯏꯔꯞ ꯇꯧꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯔꯤꯒ ꯉꯥꯟꯕꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯔꯤ꯫ ꯉꯥꯟꯕꯗꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯐꯝꯂꯒ ꯃꯄꯤꯒ ꯁꯨꯡꯂꯤ꯫ ꯄꯥꯔꯤꯅ ꯅꯥꯀꯜꯗ ꯐꯝꯊꯔꯛꯂꯒ ꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ? ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯗꯧ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ꯫ ꯄꯥꯔꯤ, ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯈꯜꯂꯤ꯫ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯕꯁꯨ ꯇꯣꯛꯂꯒꯦ꯫ ꯈꯨꯡꯒꯪꯗ ꯂꯩꯔꯒ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯂꯩꯔꯨꯔꯒꯦ꯫ ꯑꯦ, ꯅꯪꯅ ꯆꯠꯈ꯭ꯔꯗꯤ ꯀꯣꯅꯨꯡꯒꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯥꯛꯄꯗ ꯑꯩꯗꯤ ꯀꯅꯥꯒ ꯇꯥꯟꯅꯗꯣꯏꯕ? ꯉꯥꯏꯈꯣ, ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕ? ꯃꯥ ꯂꯨꯍꯣꯡꯂꯀꯥꯟꯗ ꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯔꯣ? ꯅꯠꯇꯦ, ꯑꯗꯨꯒꯤ ꯑꯝꯇ ꯅꯠꯇꯦ꯫ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯅ ꯅꯍꯥꯟꯈꯩ ꯅꯨꯄꯤꯗ ꯈꯔ ꯂꯛꯅ ꯑꯗꯒꯤ ꯀꯔꯟ ꯈꯔ ꯇꯧꯖꯕꯗꯨꯗ ꯌꯥꯝ ꯑꯣꯛꯇꯕ ꯑꯣꯏꯅ ꯎꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯒꯤꯁꯦ ꯁꯦꯕꯥꯔꯤꯗꯨꯅ ꯌꯥꯕꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ? ꯍꯥ, ꯑꯗꯨꯏꯔꯕ? ꯉꯥꯟꯕꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯅꯤ ꯀꯥꯏꯅ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯀꯞꯈꯤ꯫ ꯌꯥꯔꯦ ꯅꯪꯁꯨ, ꯐꯖꯅ ꯋꯥꯔꯤ ꯁꯥꯎ, ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯅꯨꯄꯤꯅ ꯌꯥꯗꯕꯒꯤ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ ꯀꯥꯏꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ꯫ ꯃꯥꯅ ꯌꯦꯡꯅꯤꯡꯗꯕ ꯑꯩꯗꯤ ꯃꯃꯥꯡꯗ ꯁꯨꯛꯎꯠ ꯎꯠꯂꯣꯏꯒꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯐꯥꯎ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅꯕ ꯁꯨꯝ ꯍꯣꯠꯅꯔꯤꯁꯦ? ꯑꯩ ꯌꯥꯝ ꯋꯥꯔꯤ ꯄꯥꯔꯤ, ꯇꯁꯦꯡꯅ ꯋꯥꯏ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒꯗꯤ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯤ ꯃꯌꯥꯝꯅ ꯍꯥꯏꯖꯕꯗ ꯅꯪꯅ ꯌꯥꯈꯤꯗꯕꯗꯣ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯍꯟꯕꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯋꯥꯕꯗꯣ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯅꯤ꯫ ꯄꯥꯔꯤ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯊꯦꯝꯖꯤꯟꯕꯤꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯊꯋꯥꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯅꯪ ꯉꯛꯁꯝꯗꯣ ꯂꯩꯈꯥꯏꯔꯝꯃꯒ ꯍꯥꯠꯇꯣꯛꯑꯝꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯍꯥꯠꯇꯣꯛꯂꯒ ꯍꯨꯟꯗꯣꯛꯑꯝꯕ ꯐꯥꯎꯗꯤ ꯉꯝꯃꯤꯍꯦ꯫ ꯑꯩ ꯉꯝꯅꯦꯕ꯫ ꯄꯥꯔꯤꯅ ꯈꯨꯝꯒꯦ ꯇꯧꯕꯗ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ꯫ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯕ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯄꯥꯔꯤꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯃꯅ
ꯆꯦꯔꯣꯜ ꯑꯃ ꯄꯤꯔꯝꯗꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯊꯣꯡꯗ ꯂꯣꯟꯁꯤꯜꯂꯝꯂꯒ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯉꯥꯟꯕꯅ "ꯀꯩꯅꯣꯗꯨꯕꯣ?" "ꯑꯩꯁꯨ ꯈꯪꯗꯦ, ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯃꯅ ꯄꯤꯔꯝꯕꯅꯤ꯫ ꯂꯩꯕꯥꯛꯁꯤꯗ ꯑꯔꯣꯟꯕ ꯃꯤ ꯑꯃꯨꯛ ꯆꯪꯂꯛꯂꯕ ꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ? ꯆꯦꯔꯣꯜꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯨ, ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯑꯗꯨꯒ ꯈꯪꯒꯅꯤ꯫ ꯌꯦꯡꯗꯤ ꯌꯦꯡꯗꯅ ꯀꯃꯥꯏ ꯈꯪꯗꯣꯔꯤꯒꯦ? ꯁꯠ ꯍꯥꯡꯗꯣꯛ." ꯊꯨꯞꯆꯤꯜꯂꯤꯕ ꯆꯦꯔꯣꯜꯗꯨ ꯄꯥꯔꯤꯅ ꯇꯞꯅ ꯍꯥꯡꯗꯨꯅ ꯄꯥꯔꯛꯏ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯑꯔꯣꯟꯕ ꯁꯛꯈꯪꯗꯕ ꯃꯤ ꯈꯔ ꯆꯪꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯐꯪꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯐꯪꯂꯦ꯫ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ." ꯆꯦꯔꯣꯜꯗꯨ ꯑꯃꯨꯛ ꯊꯨꯞꯆꯤꯜꯂꯤ꯫ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯥꯟꯕꯅ "ꯊꯕꯛꯁꯤ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯕ ꯐꯔꯦ, ꯅꯪꯁꯨ ꯄꯣꯊꯥꯎ, ꯑꯩꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯏꯗꯣ ꯈꯜꯂꯨꯈꯤꯒꯦ." ꯄꯥꯔꯤꯒꯤ ꯀꯥꯗꯒꯤ ꯉꯥꯟꯕ ꯊꯣꯛꯂꯛꯏ꯫ ꯊꯦꯡꯂꯕꯗꯨ ꯐꯥꯎ ꯂꯦꯝꯕꯗꯨ ꯄꯣꯠ ꯆꯩ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯉꯥꯟꯕ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ "ꯂꯦꯝꯕꯤ, ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯗꯤ? ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕꯣ?" ꯎꯄꯨ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯊꯥꯡꯒꯠꯀꯦ ꯇꯧꯔꯝꯕꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯁꯥꯗꯨꯁꯨ ꯌꯥꯝ ꯋꯥꯅ ꯎꯔꯤ꯫ "ꯍꯌꯦꯡꯒꯤ ꯊꯕꯛ ꯈꯥꯛꯂꯔꯣꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯝꯃꯗꯤ ꯍꯌꯦꯡ ꯈꯤꯇꯪꯗꯤ ꯀꯣꯝꯒꯅꯤ, ꯑꯗꯨꯏꯅꯤ꯫ ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯅꯁꯨ ꯎꯔꯤ꯫ ꯌꯥꯔꯦ ꯊꯝꯂꯝꯃꯨ, ꯂꯥꯟꯃꯤꯈꯩꯗ ꯍꯥꯏꯔꯒ ꯑꯩ ꯊꯥꯡꯖꯤꯜꯍꯜꯂꯒꯦ, ꯄꯣꯊꯥꯔꯨꯔꯣ." "ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯎꯄꯨ ꯃꯆꯥꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯦ ꯇꯧꯕꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯇꯨꯁꯤꯜꯂꯤ꯫ ꯋꯥꯕ ꯍꯦꯃꯟꯕꯅ ꯂꯦꯝꯕꯁꯨ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯉꯥꯟꯕꯅ ꯄꯥꯈꯠꯅ ꯂꯦꯝꯕꯕꯨ ꯀꯣꯟꯈꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯃꯤꯠꯇꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯇꯣꯞꯄ ꯀꯥꯗ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯉꯥꯟꯕꯁꯨ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯎꯏꯔꯝꯕꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ "ꯍꯧꯒꯠꯂꯕ꯭ꯔꯣ? ꯐꯤꯔꯣꯜꯒ ꯌꯥꯎꯔꯤ ꯖꯥꯠꯂꯥ? ꯑꯣ, ꯌꯥꯎꯗꯤ ꯌꯥꯎꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯄꯣꯊꯥꯔꯣ, ꯊꯕꯛ ꯂꯦꯞꯇꯅ ꯇꯧꯕꯒꯤ ꯅꯁꯥꯗꯣ ꯋꯥꯕꯅꯤ." "ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ." ꯂꯦꯝꯕ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯉꯥꯟꯕꯅ ꯃꯈꯨꯠꯇꯨ ꯐꯥꯔꯛꯏ꯫ "ꯅꯪ ꯑꯩꯁꯤ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ? ꯑꯩꯒꯤꯗꯃꯛ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎ ꯈꯟꯗꯕ꯭ꯔꯥ? ꯍꯥꯏꯌꯨ ꯂꯦꯝꯕꯤ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ?" "ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯁꯛꯁꯦ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕꯒꯤ ꯁꯛꯇ ꯆꯦꯜꯂꯦꯅꯦ꯫ ꯑꯣ, ꯏꯄꯥꯅꯤꯡꯊꯧ, ꯅꯪ ꯄꯦꯜꯂꯣꯀꯣ ꯅꯪ! ꯁꯣꯝꯗ ꯅꯆꯥꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯃꯒ ꯀꯣꯏꯅꯗꯧꯔꯤ꯫ ꯌꯦꯛ ꯀꯨꯝꯍꯩ ꯃꯌꯥꯝꯁꯦ ꯎꯔꯒ ꯄꯦꯜꯂꯨ꯫ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯒꯅꯨ, ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯅꯪꯅ ꯑꯩꯒꯤ ꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯑꯩ ꯆꯠꯈꯤꯒꯦ꯫ ꯅꯪꯅ ꯑꯩꯕꯨ ꯍꯩꯅꯗꯦ ꯍꯥꯏꯔꯁꯨ ꯑꯩ ꯅꯃꯥꯡꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯒꯦ꯫ ꯍꯥꯏꯌꯨ, ꯅꯪ ꯑꯩꯕꯨ ꯍꯩꯅꯗꯕ꯭ꯔꯥ? ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ?" "ꯈꯨꯗꯥꯡꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ, ꯁꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ." "ꯊꯥꯗꯣꯛꯑꯦ꯫ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ꯫ ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯛꯀꯗꯕꯗꯨꯁꯨ ꯑꯩ ꯈꯪꯉꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ, ꯍꯩꯅꯗꯦ, ꯄꯥꯝꯗꯦꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯉꯁꯤ ꯑꯩꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯅꯪꯗꯤ ꯌꯥꯝ ꯂꯨꯁꯤꯟꯅ ꯈꯜꯂꯤꯅ, ꯑꯗꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯍꯦꯟꯅ ꯀꯣꯛ ꯁꯥꯅꯕꯅꯤ꯫ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯑꯣꯏ, ꯁꯨꯛꯍꯟ ꯍꯟꯗꯣꯛꯑꯣꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯨꯗ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯃꯥꯏꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯣ ꯍꯥꯏꯕꯅꯣ?" "ꯍꯣꯏꯁꯦ, ꯌꯥꯔꯦ ꯇꯣꯛ꯫ ꯅꯪꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯣ ꯑꯣꯏꯔꯅꯨ, ꯑꯗꯨꯒ ꯃꯐꯝꯁꯤꯗꯒꯤꯁꯨ ꯆꯠꯂꯅꯨ꯫ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ, ꯊꯦꯡꯁꯨ ꯊꯦꯡꯂꯝꯂꯅꯤ, ꯅꯪꯁꯨ ꯄꯣꯊꯥꯍꯧꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯂꯦꯝꯕꯅ ꯑꯗꯨꯝꯅ ꯊꯣꯛꯈꯤꯕꯗꯨꯗ ꯎꯍꯧꯕ ꯃꯤ ꯈꯔꯅꯗꯤ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯟꯕꯁꯨ ꯌꯥꯕꯤꯔꯛꯑꯦ ꯀꯥꯏꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯐꯟ ꯐꯟꯒ ꯆꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇꯗꯤ ꯂꯦꯝꯕꯕꯨ ꯅꯨꯄꯤ ꯑꯣꯏꯅ ꯈꯟꯕꯅ ꯉꯔꯥꯡ ꯑꯍꯤꯡꯗ ꯉꯥꯟꯕꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯒꯤ ꯋꯥꯔꯤꯅ ꯀꯣꯅꯨꯡ ꯄꯨꯝꯕ ꯉꯥꯡꯅꯔꯤ꯫ ꯂꯦꯝꯕꯁꯨ ꯃꯁꯥ ꯁꯥꯏꯊꯔꯒ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯑꯆꯝꯕ ꯑꯃ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ꯫ ꯃꯥ ꯎꯕꯗ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯕꯤꯁꯤꯡꯗꯨꯅ ꯌꯦꯡꯅꯔꯒ ꯉꯥꯡꯅꯔꯤ꯫ ꯅꯨꯄꯤ ꯑꯃꯅ, "ꯌꯦꯡꯉꯣ, ꯑꯁꯤꯒꯤ ꯂꯦꯝꯕꯤ ꯍꯥꯏꯕꯤ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯟꯃꯤ ꯉꯥꯟꯕꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏꯃꯤ ꯅꯣꯏꯕꯣ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯥꯁꯨ ꯂꯥꯛꯄ ꯐꯥꯎ ꯀꯨꯏꯗ꯭ꯔꯤ, ꯍꯦꯟꯃꯟꯗ꯭ꯔꯣ ꯌꯥꯝꯅ? ꯑꯩꯅ ꯈꯜꯂꯤꯅꯤ ꯍꯟꯗꯛꯇꯤ ꯂꯥꯟꯃꯤ ꯉꯥꯟꯕꯁꯨ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯌꯦꯅ꯫ ꯁꯅꯥ ꯀꯩꯊꯦꯜꯗ ꯀꯣꯏꯕ ꯆꯠꯂꯝꯕꯗꯨꯁꯨ ꯆꯠꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯣ, ꯅꯨꯄꯥꯅꯕꯨ ꯅꯨꯄꯤꯁꯦ ꯁꯨꯝꯒꯦ ꯈꯟꯈ꯭ꯔꯗꯤ ꯃꯣꯏꯒꯤ ꯂꯥꯡꯗ ꯊꯨꯔꯣꯏꯒꯦ ꯀꯥꯏꯁꯦ ꯉꯝꯄꯣꯟꯇꯦ꯫ ꯐꯅ ꯂꯤꯠꯂꯒ ꯆꯠꯀꯦ ꯇꯧꯔꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤꯅꯤ꯫ ꯑꯗꯣ ꯃꯤꯗꯤ ꯃꯁꯛꯁꯦ ꯐꯖꯕꯅꯤꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯉꯥꯟꯕꯅꯁꯨ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯀꯦꯜꯂꯤꯗꯣ꯫ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗꯒꯤ ꯃꯤꯅꯥꯏꯗ ꯃꯤꯅꯥꯏꯅꯤ ꯃꯥꯜꯂꯤꯁꯦ꯫ ꯁꯛꯅꯤꯅ ꯀꯣꯔꯐꯨ ꯑꯀꯣꯞꯄ ꯃꯥꯟꯕ ꯈꯔ, ꯑꯗꯒꯤ ꯋꯥꯁꯦꯠ ꯃꯥꯟꯕ ꯈꯔ꯫ ꯑꯁ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦ ꯌꯦꯡꯖꯔꯒ ꯕꯤꯠ ꯌꯥꯝ ꯂꯩꯇꯦꯗ꯫
ꯁꯨꯝ ꯀꯥꯟꯗꯗꯤ ꯃꯁꯛ ꯐꯖꯕ ꯃꯤꯅ ꯍꯦꯛꯇ ꯂꯥꯛꯆꯔꯛꯏꯀꯣ ꯑꯦ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯛꯁꯤꯜꯂꯛꯏ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕꯁꯦ ꯇꯥꯈ꯭ꯔꯒ ꯃꯋꯥꯗ ꯑꯃꯨꯛ ꯇꯞꯊꯣꯛꯂꯒꯅꯦ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯔꯛꯀꯅꯤ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯉꯥꯡꯅꯔꯝꯕ ꯃꯌꯥꯝꯗꯨ ꯆꯞ ꯂꯦꯞꯅꯩ ꯂꯦꯝꯕꯁꯨ ꯃꯌꯥꯝꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯥꯀꯜ ꯀꯣꯅꯨꯡꯒꯤ ꯂꯝꯄꯥꯛ ꯂꯩꯕ ꯔꯣꯝꯗ ꯉꯥꯟꯕꯗꯣ ꯅꯥꯀꯟꯗ ꯁꯠ ꯐꯥꯎꯖꯤꯜꯂꯛꯂꯒ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯒꯦ ꯇꯧꯕꯅꯤ ꯊꯕꯛꯇꯤ ꯇꯧꯔꯨꯅꯨ ꯑꯩꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯅꯪꯁꯨ ꯃꯇꯝ ꯈꯔ ꯄꯣꯊꯥꯅꯕ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕ ꯏꯅꯦꯗ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ ꯑꯩꯁꯨ ꯈꯪꯖꯕꯗꯣ ꯍꯟꯗꯣꯛꯑꯁꯤ ꯆꯠꯀꯦ ꯃꯥꯡꯁꯦ ꯂꯦꯞꯁꯤꯜꯂꯒ ꯀꯩ ꯏꯔꯥꯡꯅꯣ ꯇꯧꯔꯤꯗꯣ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯤ ꯑꯩꯒ ꯉꯥꯏꯗꯕꯤꯒ ꯇꯧꯔꯗꯅ ꯑꯩꯗꯤ ꯅꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯑꯗꯨꯝ ꯂꯩꯅꯤ ꯀꯦꯁꯨ ꯀꯦꯁꯤꯟꯅꯗꯣꯏꯅꯤ ꯈꯪꯉꯕꯣ ꯀꯅꯥꯗꯅꯣꯃ ꯀꯦꯁꯤꯟꯅꯔꯨꯔꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯅꯪꯗꯤ ꯀꯩꯁꯨꯝ ꯇꯥꯗ꯭ꯔꯣ ꯀꯩ ꯍꯥꯏꯅꯔꯤꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯅꯔꯤꯅꯣꯕ ꯑꯩꯁꯦ ꯅꯨꯄꯥꯅꯦ ꯍꯥꯏꯅꯩꯔꯣ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯃꯥꯏ ꯍꯥꯏꯅꯗꯣꯏꯅꯣ ꯑꯗꯨꯕꯨꯔꯣ ꯁꯦꯕꯥꯔꯤ ꯂꯦꯝꯕꯤꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯉꯥꯟꯕꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯂꯦꯝꯕꯤꯒ ꯉꯥꯟꯕꯒ ꯀꯣꯏꯅꯔꯦꯅ ꯀꯣꯅꯨꯡ ꯄꯨꯝꯕ ꯋꯥ ꯋꯥ ꯂꯥꯎꯅꯔꯕꯅꯤ ꯈꯪꯉꯕꯣ ꯉꯔꯥꯡ ꯑꯩꯅ ꯆꯠꯈꯤꯅꯣꯅ ꯐꯥꯔ ꯀꯥꯝꯕꯗꯨꯗ ꯌꯥꯔꯝꯃꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯌꯥꯝ ꯆꯠꯆꯅꯤꯡꯕꯗꯣ ꯍꯧꯖꯤꯛ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯤ ꯑꯩꯅ ꯑꯗꯨꯝ ꯅꯝꯗꯅ ꯀꯣꯏꯔꯦ ꯁꯛꯇꯥꯁꯤꯒ ꯋꯥꯈꯜꯒꯗꯤ ꯑꯔꯣꯏꯕꯤꯗꯒꯁꯨ ꯁꯥꯒꯠꯂꯤ ꯇꯨꯡꯗꯒꯤ ꯄꯥꯔꯤꯅ ꯉꯥꯟꯕꯗꯨ ꯀꯧꯔꯛꯏ ꯉꯥꯟꯕꯁꯨ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯏ ꯂꯦꯝꯕꯗꯤ ꯃꯥꯏ ꯊꯣꯛꯄ ꯂꯦꯞꯇꯨꯅ ꯂꯩ ꯁꯅꯥ ꯀꯩꯊꯦꯜ ꯆꯠꯂꯨꯁꯦ ꯉꯁꯤꯗꯤ ꯆꯠꯇ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯑꯁ ꯇꯥꯟꯖꯥꯁꯤꯗ ꯅꯪꯁꯨ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯌꯥꯗꯕꯩꯅ ꯑꯩꯅ ꯍꯥꯏꯁꯦ ꯊꯕꯛ ꯑꯃꯒꯤꯅꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯤꯟꯅꯕ ꯂꯦꯝꯕꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ ꯄꯥꯔꯤꯁꯨ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯀꯣꯅꯨꯡꯗ ꯂꯩꯔꯕꯁꯨ ꯉꯁꯤ ꯎꯅꯔꯤꯕꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕꯅꯤ ꯄꯥꯔꯤꯁꯨ ꯂꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯉꯥꯟꯕꯅ ꯃꯤꯠꯌꯦꯡꯐꯝꯗꯨ ꯀꯗꯥꯏꯗꯅꯣꯅ ꯌꯦꯡꯉꯤ ꯂꯦꯝꯕꯤꯗ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯔꯤꯒꯤ ꯃꯃꯤꯠꯇꯨ ꯃꯈꯨꯠꯇꯨꯅ ꯈꯨꯝꯖꯤꯜꯂꯤ ꯀꯅꯥꯗꯅꯣ ꯌꯦꯡꯉꯤꯗꯣ ꯂꯦꯝꯕꯤꯗ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯨꯅ ꯀꯅꯥꯅ ꯍꯥꯏꯒꯦ ꯌꯥꯔꯦꯁꯦ ꯅꯈꯨꯠ ꯀꯥꯁꯦꯝꯗ ꯂꯧꯊꯣꯛ ꯁꯨꯝ ꯌꯦꯡꯕ ꯌꯥꯗ꯭ꯔꯕꯣ ꯃꯃꯤꯡꯗꯣ ꯂꯦꯝꯕꯤ ꯍꯥꯏꯔꯣ ꯈꯪꯅ ꯍꯪꯉꯥꯅꯨ ꯌꯥꯔꯦ ꯆꯠꯁꯤ ꯍꯥꯏꯗꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯐꯗꯤ ꯐꯖꯩ ꯅꯪ ꯅꯍꯥꯟꯅ ꯀꯃꯥꯏ ꯎꯔꯝꯃꯤꯅꯣ ꯑꯩꯅ ꯀꯃꯥꯏ ꯎꯗ꯭ꯔꯤꯕ ꯑꯁ ꯅꯪ ꯅꯍꯥꯟꯈꯤꯕꯁꯦ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦꯕ ꯄꯥꯔꯤ ꯅꯪ ꯋꯥꯊꯤꯁꯨ ꯉꯥꯡꯉꯛꯇꯧꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯀꯥꯔꯪ ꯆꯠꯂꯛꯀꯅꯨꯀꯣ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯄꯥꯔꯤꯗꯤ ꯂꯦꯝꯕꯗ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ ꯉꯥꯟꯕꯅ ꯁꯥꯎꯅ ꯆꯤꯡꯉꯤ ꯂꯦꯝꯕꯗꯤ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯃꯊꯟꯇ ꯈꯜꯂꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯩꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯂꯩꯔꯝꯕꯗꯣ ꯑꯣꯏꯗꯣꯏ ꯑꯃꯁꯤꯅ ꯂꯥꯟꯃꯤ ꯑꯅꯤꯁꯤ ꯇꯤꯟꯅꯕ ꯑꯣꯏꯔꯝ ꯇꯥꯔꯦ ꯑꯩꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯛꯁꯤꯟꯅꯗꯕ ꯌꯥꯗꯦ ꯂꯥꯟꯃꯤꯁꯤꯗ ꯅꯛꯁꯤꯟꯅꯕꯕꯨꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯗ ꯅꯛꯁꯤꯟꯅꯕꯅ ꯐꯅꯤ ꯐꯖꯅ ꯇꯤꯟꯅꯔꯒ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯁꯦ ꯍꯥꯏꯗꯣꯛꯂꯒ ꯈꯟꯅꯗ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯁꯨ ꯀꯩꯊꯦꯜꯗ ꯂꯥꯛꯏ ꯆꯥꯎꯔꯕ ꯁꯅꯥ ꯀꯩꯊꯦꯜꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ ꯃꯥꯏꯀꯩ ꯂꯝꯃꯥꯛꯅꯔꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯕꯒꯨꯝꯅ ꯂꯩꯔꯤ ꯄꯥꯔꯤꯁꯨ ꯇꯍꯥ ꯂꯥꯛꯄꯅꯤ ꯂꯦꯝꯕꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ ꯂꯦꯝꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯆꯥꯏꯕꯨꯡꯉꯣ ꯁꯅꯥ ꯀꯩꯊꯦꯜꯗꯒꯤ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯨꯁꯣ ꯍꯥꯏꯗꯅ ꯑꯩꯕꯨ ꯊꯥꯔꯛꯄꯅꯤ ꯀꯗꯣꯝꯗꯒꯤ ꯂꯩꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯀꯣꯅꯨꯡꯒꯤ ꯑꯋꯥꯠꯄ ꯂꯩꯐꯝꯗꯤ ꯁꯤꯗꯒꯤ ꯌꯥꯔꯨꯏ ꯁꯣꯝꯗ ꯂꯥꯛꯑꯣ ꯄꯥꯔꯤꯅ ꯂꯦꯝꯕꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯏ ꯀꯩꯅꯣ ꯃꯈꯨꯠꯀꯁꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯃꯥꯟꯗꯦꯗ ꯊꯕꯛ ꯇꯣꯏꯅ ꯇꯧꯕꯒꯤ ꯃꯈꯨꯠꯁꯤꯁꯨ ꯍꯩꯒꯠꯂꯤꯖꯥꯠꯂꯣ ꯈꯨꯗꯥꯡꯒꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯈꯨꯗꯥꯡ ꯄꯥꯟꯗꯦꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ ꯂꯩꯕꯥꯛꯁꯤꯗ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯊꯤꯕ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯂꯝꯒꯅꯤ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯗꯤ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯈꯟꯗꯨꯅ ꯆꯠꯅꯔꯤ ꯄꯥꯔꯤꯅ ꯄꯣꯠꯐꯝ ꯑꯆꯧꯕ ꯑꯃꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯩꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯂꯩꯍꯜꯂꯤ ꯈꯥꯎ ꯑꯆꯧꯕꯗꯣ ꯄꯥꯔꯤꯅ ꯄꯥꯏꯔꯒ ꯂꯥꯛꯏ ꯉꯥꯟꯕꯁꯨ ꯅꯥꯀꯜ ꯑꯃꯗꯒꯤ ꯆꯦꯜꯂꯒ ꯂꯥꯛꯄꯗ ꯑꯅꯤꯗꯨꯅ ꯆꯠꯃꯤꯟꯅꯕ ꯎꯕꯗ ꯃꯆꯤꯜꯒ ꯑꯗꯨꯝ ꯃꯦꯜꯂꯒ ꯑꯥꯏ ꯑꯅꯤꯁꯤꯅ ꯀꯃꯥꯏ ꯅꯛꯁꯤꯟꯅꯔꯝꯃꯤꯕ ꯄꯥꯔꯤꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯗꯦꯅ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯃꯁꯤꯁꯨ ꯅꯣꯛꯄꯤꯒ ꯇꯧꯏ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕ ꯍꯥꯠꯀꯦꯀꯣ ꯄꯥꯔꯤ ꯀꯩꯗꯩꯅꯣ ꯅꯪꯒꯤꯗꯣ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯑꯅꯤꯗꯨꯒꯤ ꯃꯌꯥꯏꯗ ꯂꯦꯞꯁꯤꯜꯂꯛꯏ ꯄꯥꯔꯤꯅ ꯄꯥꯏꯔꯤꯕ ꯈꯥꯎꯒꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯃꯨꯜꯂꯒ ꯂꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯥꯛꯀꯗꯕ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯛꯄ ꯀꯩꯗꯧꯒꯦ ꯄꯥꯔꯤꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯀꯅꯥꯝꯇꯗ ꯄꯥꯎ ꯄꯤꯕ ꯂꯩꯇꯦ ꯀꯩꯊꯦꯜꯁꯤꯗ ꯊꯦꯡꯅꯕꯗꯒꯤ ꯏꯟꯁꯥꯡ ꯂꯩꯕ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯀꯥꯏ ꯅꯪ ꯑꯩꯉꯣꯟꯗ ꯄ꯭ꯔꯥꯞ ꯆꯥꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ꯭ꯔꯥ ꯅꯪꯁꯦ ꯍꯥ ꯄꯥꯔꯤ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯛꯏꯁꯤꯅ ꯀꯩꯊꯦꯜ ꯃꯌꯥꯏꯗ ꯃꯊꯟꯇ ꯉꯥꯎꯔꯒ ꯂꯩꯔꯝꯕꯗꯨꯗ ꯏꯟꯁꯥꯡ ꯂꯩꯐꯝꯗꯣ ꯆꯠꯃꯤꯟꯅꯔꯨꯕꯅꯦ ꯑꯗꯨꯐꯥꯎ
ꯅꯪꯁꯨ ꯈꯝꯕꯟꯖꯅꯤꯡꯕ ꯍꯥꯏꯗꯨꯅꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯅꯪ ꯎꯕꯗ ꯍꯩꯅꯗꯕ ꯎꯠꯂꯤꯁꯤ ꯈꯪꯗ꯭ꯔꯣ ꯑꯩꯒ ꯆꯠꯃꯤꯟꯅꯕꯗꯗꯤ ꯎꯠꯇꯤ ꯇꯧꯅꯨꯗ ꯄꯥꯔꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯗ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯦꯝꯕꯤꯁꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅꯤꯗ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨ ꯈꯟꯅꯨꯗ ꯇꯥꯅꯤꯡꯗꯦꯗ ꯉꯥꯟꯕ ꯃꯥꯏ ꯃꯇꯝꯒꯤꯅꯤ ꯁꯤꯗꯤ ꯑꯩꯁꯨ ꯑꯍꯥꯟꯕ ꯎꯕꯗ ꯄꯥꯝꯖꯈꯤꯕꯅꯤ ꯀꯩꯅꯣ ꯑꯩꯅꯔꯣ ꯁꯤꯕꯣ ꯅꯪ ꯉꯝꯃꯒꯅ ꯀꯣꯏꯌꯨ ꯑꯩ ꯉꯝꯃꯒꯅ ꯂꯧꯒꯦ ꯉꯥꯟꯕꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯗ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯃꯥꯏꯈꯨꯝ ꯈꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯦꯝꯕ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯄꯥꯔꯤꯒ ꯉꯥꯟꯕꯒꯅꯁꯨ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯔꯤꯅ ꯀꯥꯎꯁꯤꯟꯗꯨꯅ ꯊꯥꯡꯗꯨ ꯃꯈꯥꯗ ꯇꯥꯍꯜꯂꯤ ꯃꯥꯏꯊꯤꯔꯅꯤ ꯈꯪꯂꯕꯗ ꯅꯨꯄꯥꯗꯨꯁꯨ ꯃꯤ ꯆꯤꯟꯕꯒꯤ ꯇꯥꯟꯖꯥꯗꯨꯗ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯂꯦꯝꯕꯗꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯁꯥꯒꯤ ꯂꯩꯕꯥꯛꯇꯨ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯍꯥꯏꯅ ꯍꯪꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ ꯄꯥꯔꯤꯅ ꯉꯥꯟꯕ ꯀꯣꯅꯨꯡꯗ ꯍꯟꯕ ꯐꯔꯛ ꯇꯥꯒꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯅꯕ ꯇꯧꯁꯤ ꯂꯦꯝꯕꯤꯒ ꯂꯥꯛꯃꯤꯟꯅꯔꯣ ꯑꯩ ꯍꯜꯂꯝꯃꯒꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯟꯅ ꯈꯪꯗꯣꯛꯇ꯭ꯔꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ ꯂꯦꯝꯕꯤ ꯅꯪ ꯄꯥꯔꯤꯒ ꯂꯥꯛꯃꯤꯟꯅꯔꯣ ꯑꯩ ꯆꯠꯂꯝꯃꯒꯦ ꯄꯥꯈꯠꯀꯅꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯉꯥꯟꯕꯁꯨ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯅ ꯑꯩꯁꯨ ꯂꯩꯔꯤꯗ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ ꯅꯪꯒꯤꯗꯃꯛ ꯂꯦꯞꯇꯣꯏ ꯂꯦꯞꯄ ꯋꯥꯔꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯤ ꯏꯊꯟꯇ ꯐꯝꯕꯗꯤ ꯇꯜꯂꯦ ꯑꯗꯣ ꯑꯁꯣꯝꯗ ꯂꯥꯛꯑꯣ ꯀꯣꯅꯨꯡꯗ ꯄꯥꯎ ꯄꯤꯈꯤꯒꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯍꯟꯕ ꯌꯥꯔꯔꯣꯏ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯁꯨ ꯌꯥꯏ ꯂꯥꯛꯑꯣ ꯁꯣꯝꯗ ꯆꯠꯁꯤ ꯁꯅꯥ ꯀꯩꯊꯦꯜꯗꯒꯤ ꯂꯥꯞꯅ ꯆꯠꯂꯒ ꯂꯩꯕ ꯄꯤꯛꯇꯛꯄ ꯈꯨꯜ ꯑꯃꯗꯅꯤ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯉꯥꯟꯕ ꯄꯥꯔꯤ ꯑꯃꯗꯤ ꯂꯦꯝꯕꯗꯨ ꯏꯃꯨꯡꯗ ꯐꯝꯂꯤ ꯌꯥꯝ ꯅꯥꯟꯅ ꯎꯅ ꯁꯥꯕ ꯌꯨꯝꯅꯤ ꯃꯩꯉꯥꯜ ꯃꯆꯥ ꯀꯌꯥ ꯊꯥꯟꯗꯨꯅ ꯌꯨꯝ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯂꯦꯝꯕꯗꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯄꯥꯔꯤꯅ ꯉꯥꯟꯕ ꯃꯤꯁꯛꯇꯨ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯛ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯃꯤꯁꯛꯁꯦ ꯑꯔꯥꯏꯕ ꯃꯤꯗꯤ ꯑꯣꯏꯔꯣꯏꯗꯧ ꯃꯥꯕꯨ ꯍꯥꯠꯅꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯗꯤ ꯁꯛ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯃꯤꯁꯛꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯀꯔꯤ ꯀꯔꯝꯕ ꯂꯥꯂꯣꯡ ꯂꯩꯕꯖꯥꯠ ꯌꯥꯔꯤꯁꯦ ꯁꯤꯒꯤꯗꯃꯛ ꯀꯩꯁꯨ ꯈꯟꯖꯤꯜꯂꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯄꯗꯣ ꯃꯗꯨꯈꯛ ꯌꯦꯡꯉꯁꯤ ꯍꯥꯠꯄ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯍꯥꯠꯈ꯭ꯔꯕ ꯀꯥꯟꯗ ꯀꯣꯟꯅ ꯈꯪꯒꯅꯤ ꯉꯥꯟꯕꯒꯤ ꯋꯥꯗꯨꯗ ꯂꯦꯝꯕꯗꯨ ꯁꯥꯎꯔꯞꯅ ꯌꯦꯡꯂꯛꯏ ꯉꯥꯟꯕꯅ ꯂꯦꯝꯕꯤ ꯅꯪ ꯀꯤꯔꯤꯔꯣ ꯀꯤꯒꯅꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯉꯁꯤꯗꯕꯨ ꯀꯣꯅꯨꯡꯗ ꯍꯟꯕ ꯌꯥꯗꯕꯒꯤ ꯁꯤꯗ ꯂꯩꯕꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯋꯥꯡꯃ ꯂꯥꯟꯊꯣꯛꯍꯜꯂꯔꯣꯏꯗ ꯀꯩꯒꯨꯝꯕ ꯅꯪꯅ ꯆꯠꯅꯤꯡꯉꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯧ ꯈꯪꯉꯕ ꯅꯨꯡꯁꯤꯕꯤ ꯇꯥꯕꯗ ꯋꯥꯔꯦꯗ ꯁꯣꯝꯗ ꯑꯩꯁꯨ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯉꯥꯟꯕ ꯅꯪ ꯀꯥꯎꯊꯣꯛꯄ ꯃꯥꯜꯂꯤꯀꯣ ꯑꯩꯒꯤ ꯃꯥꯡꯗꯒ ꯑꯗꯨꯃꯥꯏꯅ ꯂꯦꯟꯅꯔꯛꯀꯅꯨ ꯏ ꯀꯥꯔꯛꯇꯅ ꯅꯃꯥꯡꯗ ꯂꯨꯍꯣꯡꯉꯨꯔꯣ ꯀꯞꯄꯒ ꯂꯩꯒꯦꯔꯣ ꯅꯄꯨꯟꯁꯤꯗꯣ ꯇꯧꯔꯣꯅꯦ ꯅꯪ ꯉꯝꯃꯗꯤ ꯇꯧꯔꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯃꯥꯡꯗ ꯂꯨꯍꯣꯡꯉꯨ ꯅꯁꯥꯅ ꯌꯥꯔꯕꯣ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯒꯤꯗꯤ ꯍꯌꯦꯡꯃꯛ ꯍꯣꯡꯉꯁꯨ ꯌꯥꯏ ꯄꯥꯔꯤ ꯅꯪ ꯈꯠꯅꯕꯗꯤ ꯍꯧꯔꯛꯀꯅꯨ ꯅꯃꯥꯟꯅꯕꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯦ ꯅꯪ ꯌꯥꯝ ꯀꯌꯥꯝ ꯄꯥꯝꯒꯦꯕ ꯅꯪ ꯄꯥꯝꯃꯤ ꯌꯥꯝ ꯄꯥꯝꯃꯤ ꯁꯤꯕꯨ ꯑꯩꯅ ꯊꯃꯣꯏꯅ ꯇꯧ ꯊꯃꯣꯏꯗꯒꯤ ꯄꯥꯝꯃꯛꯄꯁꯤꯕꯨ ꯑꯩꯅꯔꯣ ꯅꯪ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯗꯤ ꯅꯪ ꯅꯈꯧꯔꯤꯗꯣ ꯅꯦꯠꯂꯒ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯑꯁ ꯈꯧꯔꯤ ꯃꯦꯠꯂꯤ ꯑꯩ ꯍꯥꯠꯇꯣꯔꯦ ꯀꯩꯅꯣꯅꯦ ꯑꯅꯤꯗꯨꯅ ꯈꯠꯅꯔꯛꯄꯗꯨꯗ ꯂꯦꯝꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ ꯑꯗꯨꯒ ꯈꯥꯝꯗꯣꯛꯏ ꯁꯨꯝ ꯈꯥꯝꯗꯣꯛꯏ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯂꯦꯝꯕꯁꯨ ꯑꯅꯤꯗꯨꯅ ꯈꯠꯅꯕꯗꯨ ꯈꯥꯝꯕꯗ ꯃꯁꯝꯒꯗ ꯂꯣꯏꯅ ꯍꯨꯛꯊꯔꯛꯂꯒ ꯃꯈꯥꯗ ꯇꯥꯈꯤ ꯑꯗꯨꯐꯥꯎ ꯑꯅꯤꯗꯨ ꯎꯗꯈꯩ ꯉꯛꯊꯤ ꯆꯞꯄꯒ ꯈꯠꯅꯔꯤ ꯄꯥꯔꯤꯅ ꯏꯟꯊꯣꯛꯄꯗ ꯂꯦꯝꯕꯗꯨ ꯅꯥꯀꯜꯗ ꯁꯜꯂꯒ ꯇꯥꯈꯤ ꯂꯦꯝꯕꯅ ꯇꯨꯈꯤꯕꯗꯨꯗ ꯑꯅꯤꯗꯨꯁꯨ ꯈꯠꯅꯕ ꯂꯦꯞꯂꯒ ꯌꯦꯡꯊꯣꯔꯛꯏ ꯂꯦꯝꯕꯁꯨ ꯃꯈ꯭ꯋꯥꯡꯗꯨ ꯄꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯐꯤꯕꯝꯗꯨ ꯎꯕꯗ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯂꯥꯎꯔꯒ ꯀꯣꯟꯁꯤꯟꯅꯩ ꯉꯥꯟꯕꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯩꯒꯤ ꯂꯦꯝꯕꯤꯗꯤ ꯂꯦꯝꯕꯤ ꯑꯣ ꯂꯦꯝꯕꯤ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯤꯅꯣ ꯈꯠꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯁꯛ ꯃꯥꯟꯅꯕ ꯑꯃ ꯊꯝꯖꯤꯜꯂꯝꯂꯒ ꯆꯠꯂꯕ꯭ꯔꯣ ꯂꯦꯝꯕꯤ ꯄꯥꯔꯤꯅ ꯉꯥꯟꯕ ꯁꯤꯗꯤ ꯐꯤꯕꯝ ꯑꯃ ꯇꯧꯗ꯭ꯔꯣ ꯏꯕꯥꯅꯤꯅ ꯈꯠꯅꯔꯤꯉꯩꯗ ꯃꯄꯥꯟꯗ ꯃꯤ ꯊꯣꯛꯈꯤꯕ꯭ꯔꯅꯦ ꯅꯪ ꯀꯅꯥ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯀꯝꯗꯧꯅ ꯀꯃꯥꯏꯅꯅꯣ ꯍꯥꯏꯌꯨ ꯊꯨꯅ ꯀꯩꯅꯣ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯅꯦ ꯌꯥꯝ ꯈꯪꯗꯕ ꯁꯥꯔꯥꯅꯣ ꯃꯔꯝ ꯆꯥꯗꯈꯩ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯒ ꯀꯩ ꯊꯣꯛꯏꯅ ꯇꯧꯏꯅꯣ ꯑꯁ ꯀꯣꯛꯀꯁꯤ ꯉꯥꯎꯔꯦ ꯑꯩꯒꯤ ꯁꯝꯗꯤ ꯁꯝ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯒꯤ ꯁꯝꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯗꯨ ꯃꯀꯣꯛ ꯃꯥꯔꯒ ꯌꯦꯡꯖꯩ ꯃꯁꯝ ꯌꯥꯎꯔꯝꯗꯕꯗꯨꯗ ꯁꯟ ꯁꯥꯔꯒ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯅꯤꯗꯨꯗꯤ ꯅꯥꯀꯜ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯂꯦꯝꯕꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛꯀ ꯌꯦꯡꯂꯒ ꯀꯥꯆꯤꯟ ꯑꯃꯗ ꯃꯁꯝ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯈꯨꯟꯒꯠꯂꯒ ꯍꯥꯞꯆꯤꯜꯂꯤ ꯉꯥꯟꯕꯗꯤ ꯂꯦꯛꯊꯔꯛꯀꯦ ꯇꯧꯏ ꯄꯥꯔꯤꯅ ꯉꯥꯛꯂꯒ ꯁꯤ ꯑꯝꯇ ꯂꯦꯛꯊꯔꯛꯈꯤꯅꯨꯕ ꯀꯔꯤꯅꯣ ꯐꯖꯅ ꯍꯪꯁꯤ ꯄꯥꯔꯤ ꯑꯩ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯪ ꯑꯝꯇ ꯍꯪꯉꯨ ꯂꯦꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯅꯁꯝꯒ ꯅꯨꯄꯥꯗꯧꯅ ꯇꯦꯜꯂꯤꯗꯣ ꯅꯨꯄꯥ ꯁꯥꯕꯤꯔꯣ ꯅꯪꯁꯦ ꯅꯠꯇ꯭ꯔꯒ ꯀꯩ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯝꯇꯗꯤ ꯇꯥꯍꯜ
ꯍꯣꯏꯗ ꯇꯥꯟꯖꯥꯁꯤꯗ ꯁꯝꯒ ꯑꯃꯨꯛ ꯍꯥꯞ ꯂꯩꯈꯤꯗ꯭ꯔꯥ ꯂꯧꯊꯣꯛꯀꯦ ꯑꯩ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯑꯩꯒꯤ ꯃꯤꯡ ꯂꯦꯝ ꯄꯔꯦ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤ ꯀꯩꯅꯣ ꯃꯁꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯅꯨꯄꯤꯗꯧꯅ ꯇꯧꯔꯝꯃꯒ ꯏꯅꯥꯛꯇ ꯐꯝꯃꯒ ꯀꯤꯔꯝꯕꯗꯣ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯉꯥꯡꯉꯩꯁꯤ ꯀꯩꯅꯣꯕ ꯁꯤꯕꯣ ꯑꯩꯉꯣꯟꯗ ꯁꯨꯝꯃꯪꯉꯤꯗꯨ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯊꯃꯣꯏ ꯀꯥꯏꯕ ꯃꯔꯛꯁꯤꯗ ꯅꯪꯒꯤ ꯋꯥꯍꯪ ꯃꯌꯥꯝꯗꯣ ꯑꯝꯇ ꯍꯪꯂꯛꯀꯅꯨ ꯅꯣꯏꯅ ꯍꯥꯏꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯗ ꯁꯛ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕ ꯑꯩ ꯏꯁꯥꯃꯛ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯁꯤꯗ ꯑꯩꯕు ꯁꯛ ꯂꯣꯠꯂꯒ ꯊꯥꯔꯛꯏꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯛꯈꯪꯗꯕ ꯀꯌꯥꯅ ꯂꯥꯟꯗꯥꯔꯛꯅꯕ ꯁꯤꯜꯂꯤ ꯃꯌꯥꯝꯗꯨꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯠꯅꯕ ꯃꯤꯁꯛꯁꯦ ꯑꯩ ꯎꯄꯥꯏ ꯂꯩꯇꯕꯅ ꯑꯩꯁꯨ ꯅꯨꯄꯤ ꯁꯥꯗꯨꯅ ꯅꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯦꯞꯂꯝꯕ ꯑꯅꯤꯗꯨ ꯃꯈꯥꯗ ꯐꯝꯊꯔꯛꯏ ꯉꯥꯟꯕꯗꯤ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯄꯥꯔꯤꯁꯨ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯩ ꯂꯦꯝꯕꯁꯨ ꯌꯨꯝꯗꯨꯒꯤ ꯎꯄꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥꯒꯤ ꯑꯆꯝꯕ ꯐꯤꯖꯣꯜꯗꯨ ꯍꯣꯡꯗꯣꯔꯛꯏ ꯑꯅꯤꯗꯨ ꯂꯦꯝꯕꯗ ꯃꯃꯤꯠꯇꯨ ꯌꯦꯡꯂꯒ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯉꯥꯟꯕꯅ ꯏꯃꯥ ꯏꯃꯥ ꯅꯆꯥꯁꯤꯡ ꯑꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯔꯤ ꯖꯨꯛꯁꯤ ꯖꯨꯛꯇ ꯑꯃ ꯇꯧꯔꯤ ꯅꯃꯧ ꯅꯨꯄꯤ ꯐꯖꯕꯤ ꯑꯃ ꯂꯩꯔꯦ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯔꯦꯅ ꯀꯌꯥꯗ ꯍꯔꯥꯎꯔꯤ ꯑꯗꯨꯒ ꯃꯥꯗꯤ ꯀꯩꯅꯣ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯀꯣꯏꯔꯦꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯦ ꯂꯥꯕ ꯑꯣꯏꯔꯝꯃꯤ ꯏꯃꯥ ꯂꯥꯕꯅ ꯑꯃꯣꯝ ꯁꯥꯕ ꯑꯣꯏꯔꯝꯃꯤ ꯑꯩ ꯋꯥꯏ ꯃꯔꯤ ꯑꯩꯒꯤ ꯄꯤꯁꯤ ꯇꯥꯕ꯭ꯔꯕꯗꯤ ꯑꯝꯇꯕꯨ ꯇꯥꯗꯦꯗ ꯉꯁꯥꯏꯗꯒꯤ ꯀꯞꯄ ꯃꯥꯜꯂꯒ ꯅꯪꯗꯤ ꯀꯞꯁꯟꯅꯕ ꯑꯣꯏꯔꯝꯃꯤ ꯑꯩꯉꯣꯟꯗ ꯌꯦꯡꯖꯧ ꯇꯥꯔꯤꯕ ꯄꯤꯁꯤꯕꯨ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ ꯊꯕꯣꯝꯕꯤꯗꯒꯤ ꯇꯥꯔꯛꯄ ꯄꯤꯅꯤ ꯅꯨꯡꯁꯤ ꯇꯣꯛꯈꯤꯔꯣꯏꯗ꯭ꯔꯣ ꯉꯥꯟꯕ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ ꯀꯣꯟꯅ ꯅꯤꯡꯉꯝꯃꯛꯑꯣꯏ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯑꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯌꯨꯅ ꯄꯔꯦ ꯑꯩꯉꯣꯟꯗ ꯉꯥꯡ ꯃꯥꯅ ꯑꯩꯗ ꯉꯥꯡ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯁꯨ ꯃꯁꯛꯁꯤ ꯅꯨꯄꯤ ꯃꯥꯟꯅꯒ ꯐꯖꯩ ꯄꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯕꯅꯣ ꯍꯩꯅꯗ꯭ꯔꯦ ꯌꯥꯝ ꯄꯥꯝꯃꯒ ꯅꯨꯄꯥ ꯉꯥꯛꯇ ꯀꯣꯏꯅꯔꯨꯔꯁꯨ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ ꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯝꯂꯛꯏ ꯌꯥꯔꯤꯁꯦ ꯍꯥꯟꯅ ꯈꯪꯗ꯭ꯔꯤꯀꯥꯟꯗꯅ ꯈꯪꯗ꯭ꯔꯤꯀꯥꯟ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯄꯥꯔꯤ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯟꯅꯗꯣꯏꯁꯤꯅ ꯊꯃꯣꯏꯁꯦ ꯊꯨꯒꯥꯏꯕ ꯌꯥꯕ ꯊꯨꯒꯥꯏꯔꯒ ꯀꯩ ꯋꯥꯔꯤ ꯅꯪꯅ ꯁꯥꯟꯅꯅꯤꯡꯉꯤꯁꯦ ꯂꯦꯝꯕꯅ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯔꯕ ꯅꯣꯏꯅꯤ ꯍꯥꯟꯅ ꯈꯪꯗ꯭ꯔꯤꯀꯥꯟꯗ ꯈꯜꯂꯝꯕ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛ ꯈꯪꯂꯕꯅꯤꯅ ꯊꯥꯗꯣꯛꯄ ꯀꯩꯗꯧꯒꯦ ꯆꯣꯞꯃꯜꯂꯤ ꯇꯜꯂꯦ ꯑꯋꯣꯏꯕ ꯌꯥꯝ ꯉꯥꯟꯕꯅ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯤ ꯑꯗꯨꯛ ꯍꯥꯛꯅ ꯆꯣꯞꯄꯁꯨ ꯇꯥꯍꯟꯒꯅꯨ ꯅꯨꯄꯤꯅꯤ ꯈꯜꯂꯨꯕꯒꯤ ꯅꯨꯡꯁꯤꯔꯨꯕ ꯈꯛꯇꯅꯤ ꯅꯨꯡꯁꯤꯔꯨꯕꯗꯨꯅꯕꯨ ꯊꯃꯣꯏ ꯀꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯤꯗ ꯅꯪꯅ ꯋꯥꯖꯥꯎꯒꯗꯤ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯅꯉꯣꯟꯗ ꯉꯥꯎꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯂꯦꯝꯕꯤꯗ ꯉꯥꯎꯖꯕꯅꯤ ꯅꯠꯇ꯭ꯔ ꯄꯥꯔꯤꯁꯨ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯂꯦꯝꯕ ꯃꯀꯣꯛꯇꯨ ꯇꯞꯅ ꯍꯥꯏꯗꯨꯅ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝ ꯃꯊꯛꯇꯨꯗ ꯃꯤ ꯑꯃꯅ ꯆꯣꯡꯈꯠꯂꯛꯄꯒꯨꯝꯅ ꯃꯈꯣꯜ ꯑꯍꯧꯕ ꯑꯃ ꯇꯥꯔꯛꯏ ꯑꯍꯨꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯆꯣꯡꯈꯠꯂꯤ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯤꯌꯥꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯉꯥꯟꯕꯅ ꯊꯥꯜꯂꯝꯂꯤꯕ ꯃꯩꯁꯤꯡꯗꯨ ꯂꯣꯏꯅ ꯃꯨꯊꯠꯂꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯥꯆꯤꯜ ꯑꯃꯗ ꯂꯣꯠꯇꯨꯅ ꯊꯣꯡꯅꯥꯎꯒꯤ ꯑꯍꯣꯕꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯉꯤ ꯉꯥꯟꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯨꯄꯤ ꯁꯥꯕꯤ ꯃꯄꯥꯟꯗꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯦ ꯅꯪ ꯍꯥꯠꯄ ꯂꯥꯛꯏ ꯖꯥꯠꯂꯥ ꯑꯩꯈꯣꯏ ꯁꯤꯕ ꯉꯝꯃꯣꯏꯀꯣ ꯅꯪꯅ ꯉꯝꯅꯕ ꯇꯧꯖꯧ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯨꯄꯤꯅꯤ ꯈꯜꯂꯤꯀꯥꯟꯗꯅ ꯑꯩꯒꯤꯗꯃꯛ ꯂꯩꯔꯤꯅ ꯊꯧꯅꯥ ꯎꯠꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯑꯁꯦꯡꯕ ꯈꯪꯉꯀꯥꯟꯁꯤꯗ ꯋꯥꯊꯤ ꯇꯧꯔꯛꯀꯅꯨ ꯄꯥꯔꯤ ꯅꯠꯇꯦ ꯅꯪꯅ ꯁꯣꯝꯗ ꯆꯦꯜꯂꯛꯇ꯭ꯔꯁꯨ ꯅꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯒ ꯉꯝꯅꯕ ꯑꯗꯨꯝ ꯂꯥꯟꯊꯦꯡꯅꯕ ꯌꯥꯗ꯭ꯔꯣ ꯅꯣꯏꯒꯤ ꯂꯩꯕꯥꯛꯇꯧꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯟꯃꯤꯁꯨ ꯀꯟꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔ ꯈꯪꯅꯤ ꯅꯣꯏꯒꯤ ꯁꯨꯃꯥꯏꯅꯁꯨ ꯇꯧꯗꯦ ꯋꯥꯈꯜ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯈꯪꯉꯤꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯗ ꯂꯩꯕꯤꯔꯅꯨ ꯅꯨꯄꯤ ꯁꯥꯔꯒ ꯉꯥꯟꯕ ꯏꯕꯥꯅꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯂꯥꯏꯔꯣ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯕꯥꯅꯤꯁꯨ ꯅꯪꯒꯤꯗꯃꯛ ꯈꯠꯅꯍꯟꯅꯤ ꯉꯥꯟꯕꯅ ꯌꯥꯔꯦꯗꯣ ꯍꯧꯖꯤꯛꯄꯨ ꯑꯗꯨꯒꯤ ꯃꯔꯝꯒꯤ ꯑꯃꯨꯛ ꯈꯠꯅꯕ ꯃꯇꯝ ꯇꯥꯟꯖꯥꯗꯤ ꯆꯥꯅꯤ ꯁꯤꯔꯝꯗꯥꯏꯗ ꯂꯦꯝꯕꯅ ꯁꯤꯗꯤ ꯁꯤꯔꯣꯏꯁꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯂꯩꯔꯗꯤ ꯑꯩ ꯍꯤꯡꯅꯤꯡꯅ ꯊꯥꯔꯛꯄꯅꯤ ꯑꯩꯕꯨ ꯁꯤꯍꯟꯕꯤꯒꯅꯨ ꯉꯥꯟꯕ ꯑꯩꯕꯨ ꯁꯤꯍꯟꯕꯤꯒꯅꯨ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏ ꯄꯥꯔꯤ ꯅꯪꯁꯨ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯗꯥꯏ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯌꯥꯝ ꯀꯤꯖꯔꯦ ꯑꯝꯇ ꯀꯟꯕꯤꯌꯨ ꯄꯥꯔꯤ ꯁꯥꯏꯅꯗꯦ ꯅꯛꯁꯜꯂꯛꯀꯅꯨ ꯍꯟꯗꯣꯛ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯨꯝ ꯏꯟꯅꯔꯤ ꯌꯨꯝꯗꯨꯁꯨ ꯎꯅ ꯁꯥꯕ ꯑꯣꯏꯕꯅ ꯑꯍꯨꯝꯗꯨꯅ ꯏꯟꯅꯔꯛꯄꯗꯨꯗ ꯇꯦꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯁꯜꯂꯒ ꯄꯨꯟꯅ ꯇꯥꯔꯛꯏ ꯃꯄꯥꯟꯗ ꯐꯤꯃꯨ ꯁꯦꯠꯄ ꯃꯥꯏꯈꯨꯝ ꯈꯨꯝꯕ ꯃꯌꯥꯝꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯥꯔꯛꯄꯗꯨꯗ ꯈꯪꯂꯒ ꯂꯣꯏꯅ ꯆꯣꯡꯈꯠꯂꯤ ꯇꯨꯔꯝꯕ ꯑꯍꯨꯝꯗꯨꯁꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯅꯞꯁꯤꯟꯅꯔꯒ ꯂꯩ ꯄꯥꯔꯤꯅ ꯃꯤꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯌꯥꯝꯕ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯤꯕꯨ ꯉꯝꯈꯤꯗ꯭ꯔꯣ ꯂꯦꯝꯕꯅ ꯅꯨꯄꯥꯅꯤꯒꯩ ꯁꯤꯔꯁꯨ ꯍꯜꯂꯣꯏꯗꯧꯅꯤ ꯐꯨꯅꯗꯧꯅꯤ ꯉꯥꯟꯕꯅ ꯊꯧꯅꯥ ꯅꯪꯁꯨ ꯇꯥꯟ ꯀꯥꯏꯌꯦ ꯊꯥꯡ ꯇꯤꯟ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯈꯨꯠꯂꯥꯏꯁꯨ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯖꯒꯣꯏ ꯁꯥꯔ ꯐꯨꯅꯁꯤ ꯍꯥꯏꯔꯣ ꯀꯟꯅꯗꯤ ꯆꯦꯟꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕꯅ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯇꯨꯝ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯃꯈꯥꯗ ꯄꯣꯞ ꯊꯥꯗꯩ ꯃꯩꯈꯨ ꯃꯌꯥꯝꯅ ꯑꯃꯅ ꯑꯃ ꯎꯅꯗ꯭ꯔꯦ
ꯉꯥꯟꯕꯅ ꯑꯅꯤꯗꯨ ꯆꯤꯡꯂꯒ ꯆꯦꯟꯈꯤꯕꯗꯨꯁꯨ ꯂꯩꯔꯤꯕ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡꯗꯨꯅ ꯎꯍꯧꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩꯈꯨꯗꯨ ꯐꯈ꯭ꯔꯕꯗ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯅꯩ, ꯑꯃꯅ ꯆꯦꯟꯈ꯭ꯔꯦ ꯀꯝꯗꯧꯅꯤ, ꯑꯃꯅ ꯇꯥꯟꯅꯒꯗꯕꯅꯤ, ꯑꯁꯨꯛ ꯐꯖꯕ ꯇꯥꯟꯖꯥ ꯑꯃ ꯐꯪꯂꯒ ꯂꯥꯏꯅ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏ, ꯅꯈꯣꯏ ꯈꯔ ꯆꯠ ꯇꯥꯟꯅꯔꯨꯆꯣ, ꯈꯔ ꯑꯃ ꯆꯦꯟꯈ꯭ꯔꯤꯁꯤꯅꯕꯨ ꯌꯥꯒꯗ꯭ꯔꯗꯤ, ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕ, ꯌꯥꯗ꯭ꯔꯒ ꯑꯅꯧꯕ ꯂꯥꯂꯣꯡ ꯑꯃ ꯁꯤꯟꯕ ꯇꯥꯕꯅꯤ, ꯃꯈꯣꯏꯅ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯨꯞꯁꯦꯟ ꯁꯦꯟꯅꯨ, ꯂꯩꯕꯥꯛꯁꯤꯗ ꯁꯛ ꯂꯣꯠꯂꯒ ꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯇꯥꯟꯅꯔꯛꯄꯅꯤ ꯈꯟꯕꯅ ꯃꯈꯣꯏꯁꯨ ꯂꯥꯏꯊꯣꯛꯄꯅꯤ, ꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯄꯥꯔꯤꯕꯨ ꯍꯥꯠꯀꯗꯕꯅꯤ, ꯃꯔꯛꯁꯤꯗ ꯉꯥꯟꯕꯁꯤꯅ ꯃꯥꯒꯤ ꯇꯨꯡꯗ ꯆꯥꯎꯅ ꯂꯩꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯌꯦꯠꯄꯁꯤꯈꯛ ꯉꯥꯏ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯥꯟꯕꯁꯤ ꯍꯥꯟꯅ ꯍꯥꯠꯂꯣꯅ ꯌꯥꯊꯪꯗꯤ ꯇꯧꯔꯛꯄꯅꯤ, ꯇꯥꯟꯖꯥ ꯐꯪꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯍꯥꯠꯂꯕꯗꯤ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯄꯥꯟꯕꯁꯨ ꯌꯥꯒꯅꯤ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ, ꯑꯉꯝꯕꯗ ꯐꯖꯅ ꯋꯥ ꯇꯥꯟꯅꯔꯨꯔꯁꯤ꯫ ꯁꯣꯝꯗ ꯆꯦꯜꯂꯛꯄ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯣꯅꯨꯡ ꯌꯧꯔꯔꯤ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯄꯥꯎ ꯇꯝꯂꯤ꯫ ꯄꯥꯔꯤ, ꯏꯄꯥ ꯅꯤꯡꯊꯧ ꯌꯦꯡꯉꯨ, ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯍꯥꯟꯈꯩ ꯃꯥꯅ ꯅꯨꯄꯤ ꯆꯥꯔꯒ ꯅꯨꯄꯥ ꯀꯌꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏ, ꯑꯗꯨꯒ ꯑꯔꯥꯏꯕ ꯃꯤꯁꯨ ꯑꯣꯏꯔꯝꯗꯕ, ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯆꯥ ꯏꯕꯨꯡ ꯑꯣꯏꯔꯝ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯁꯥꯒꯤ ꯂꯩꯕꯥꯛꯇ ꯊꯥꯗꯣꯛꯈꯣ, ꯃꯁꯛꯁꯤ ꯌꯦꯡꯅꯤꯡꯗꯦ, ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯁꯤꯔꯝꯗꯣꯔꯤ ꯂꯣꯏꯅꯃꯛ꯫ ꯏꯄꯥꯒꯤ ꯄꯥꯔꯤ, ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯈꯣ, ꯃꯍꯥꯛ ꯂꯩꯕꯥꯛꯁꯤꯗꯒꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ, ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯨ ꯂꯥꯟꯃꯤ ꯀꯌꯥꯅ ꯅꯤꯡꯊꯤꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯝꯖꯤꯡꯗꯨꯅ ꯅꯈꯣꯏꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯂꯤ, ꯂꯦꯝꯕꯈꯛ ꯍꯥꯠꯅꯕ ꯁꯤꯜꯂꯛꯄ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯉꯨ꯫ ꯉꯥꯟꯕꯅ, ꯅꯤꯡꯊꯧ, ꯂꯦꯝꯕꯅ ꯀꯣꯅꯨꯡꯁꯤ ꯅꯨꯄꯤ ꯁꯥꯔꯒ ꯂꯩꯕꯁꯦ ꯏꯅꯤꯡꯊꯧꯁꯨ ꯍꯥꯟꯅ ꯈꯪꯕꯤꯕ ꯑꯣꯏꯔꯦ꯫ ꯂꯦꯝꯕꯅ, ꯅꯤꯡꯊꯧ, ꯉꯁꯤ ꯑꯩꯕꯨ ꯍꯥꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯅꯠꯇꯦ, ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕ ꯑꯩꯕꯨ ꯍꯥꯠꯅꯕ ꯂꯥꯛꯄ ꯃꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯩꯔꯕꯁꯨ ꯑꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯄ ꯃꯈꯣꯏꯗꯤ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯅꯠꯇꯦ꯫ ꯄꯥꯔꯤꯅ, ꯀꯝꯗꯧꯅ ꯈꯪꯉꯤꯕ, ꯅꯪ ꯍꯥꯠꯄ ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯍꯥꯠꯄ ꯂꯥꯛꯄ ꯇꯥꯔꯦꯅꯦ, ꯃꯗꯨꯃꯛꯁꯨ ꯍꯥꯏꯕ ꯌꯥꯏ, ꯑꯩ ꯍꯥꯠꯄ ꯂꯥꯛꯄ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯑꯩ ꯎꯕꯗ ꯃꯈꯣꯏ ꯆꯦꯟꯁꯤꯜꯂꯛꯇꯦ? ꯉꯥꯟꯕ, ꯅꯪꯁꯨ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ꯫ ꯅꯤꯡꯊꯧꯅ, ꯐꯔꯦ, ꯅꯈꯣꯏ ꯑꯍꯨꯝ ꯋꯥ ꯈꯟꯅꯐꯝ ꯀꯥꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯊꯤꯅ ꯈꯟꯅꯧ, ꯂꯦꯝꯕꯒꯤ ꯂꯩꯕꯥꯛꯇ ꯄꯥꯎ ꯄꯤꯗꯨꯅ ꯋꯥꯐꯝꯁꯤ ꯈꯪꯍꯟꯅꯕ ꯑꯩꯁꯨ ꯍꯣꯠꯅꯒꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥ ꯈꯟꯅꯐꯝ ꯀꯥꯗ ꯂꯩꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ, ꯂꯦꯝꯕꯅ ꯍꯩꯄꯥ ꯁꯥꯗꯨꯅ ꯑꯅꯤꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤ, ꯄꯥꯔꯤꯗꯤ ꯂꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯏꯔꯦ, ꯉꯥꯟꯕꯁꯨ ꯍꯀꯥꯝ ꯆꯜꯂꯒ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯑꯩꯅ ꯑꯩꯁꯦ ꯋꯥꯈꯜ ꯇꯥꯔꯕ? ꯉꯥꯟꯕꯅ, ꯀꯩꯅꯣ ꯑꯩꯁꯦ, ꯀꯩꯕ, ꯅꯪꯅ ꯍꯥꯏꯕꯗꯨ ꯃꯀꯣꯛꯇꯤ ꯑꯝꯇ ꯍꯥꯏꯔꯛꯎ, ꯑꯔꯣꯏꯕꯒꯤ ꯋꯥꯗꯨ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯀꯣꯛꯀꯤꯗꯨ ꯀꯥꯎꯈ꯭ꯔꯦ꯫ ꯄꯥꯔꯤꯅ, ꯑꯁ ꯑꯩꯗꯤ ꯎꯏꯕ ꯎꯏꯔꯨꯔꯦꯍꯦ, ꯅꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯁꯤ ꯏꯊꯟꯗ ꯁꯤꯔꯣ ꯁꯤꯅꯤꯅꯦ ꯍꯥ, ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯅꯣꯏꯅ ꯊꯧꯁꯥꯗꯕꯤ ꯇꯧꯔꯤꯁꯦ ꯇꯧꯔꯣꯏꯕ ꯅꯠꯇ꯭ꯔꯣ, ꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯒꯤ ꯇꯧꯔꯤꯅꯤ ꯑꯩ ꯈꯪꯉꯤ, ꯌꯥꯔꯦ ꯏꯊꯟꯗ ꯑꯗꯨꯝ ꯊꯦꯡꯅꯖꯔꯒꯦ, ꯅꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯒ ꯂꯩꯔꯔꯣꯏ, ꯍꯟꯈ꯭ꯔꯒꯦ ꯑꯩ꯫ ꯄꯥꯔꯤꯅ, ꯍꯟꯈꯣꯅ, ꯅꯪ ꯂꯥꯛꯄꯗꯩ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯀꯨꯝ ꯇꯧꯔꯤꯁꯦ, ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦ, ꯇꯧꯔꯕꯁꯨ ꯑꯁꯨꯝꯅ ꯆꯥꯎꯅ ꯇꯧꯗꯦ, ꯑꯇꯣꯞꯄ ꯃꯤ ꯀꯌꯥ ꯂꯥꯏꯅ ꯐꯥꯕ ꯉꯝꯕ ꯉꯥꯛꯇꯅꯤ, ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡ, ꯅꯪ ꯑꯃꯒꯤꯗꯃꯛ ꯂꯩꯕꯥꯛꯁꯦ ꯑꯋꯥꯕ ꯇꯥꯍꯟꯕ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ? ꯄꯥꯔꯤꯒꯤ ꯊꯧꯁꯥꯗꯕ ꯋꯥꯗꯨꯗ ꯂꯦꯝꯕ ꯇꯁꯦꯡꯅꯁꯨ ꯏꯀꯥꯏꯕ ꯐꯥꯎꯈ꯭ꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ, ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗ ꯈꯨꯠꯂꯥꯏ ꯇꯝꯐꯝꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯆꯠꯈꯤ, ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎꯔꯣꯝꯗ ꯁꯒꯣꯜ ꯊꯧꯗꯣꯛꯈꯤꯕꯗꯨ ꯉꯥꯟꯕꯅ ꯎꯍꯧꯏ, ꯁꯣꯝꯗ ꯂꯦꯝꯕꯗꯨ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯎꯃꯪꯒꯤ ꯑꯄꯤꯛꯄ ꯂꯝꯕꯤ ꯑꯃ ꯂꯥꯟꯁꯤꯜꯂꯛꯂꯤ, ꯃꯐꯝꯗꯨ ꯌꯧꯕꯗ ꯈꯪꯍꯧꯗꯅ ꯇꯤꯟꯖꯩ ꯃꯔꯨ ꯀꯌꯥ ꯀꯥꯞꯂꯛꯏ, ꯊꯧꯔꯝꯕ ꯁꯒꯣꯜꯗꯨ ꯈꯥꯝꯂꯒ ꯎꯈꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩ, ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯤꯃꯨ ꯁꯦꯠꯄ ꯀꯌꯥ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ, ꯂꯦꯝꯕꯁꯨ ꯈꯣꯡꯐꯝ ꯁꯦꯝꯗꯨꯅ ꯂꯩ, ꯃꯃꯥꯡꯗ ꯂꯥꯟꯈꯠꯈꯤꯕ ꯃꯤ ꯑꯃꯗꯨꯒꯤ ꯃꯆꯤꯟ ꯃꯦꯜꯂꯒ ꯃꯉꯛꯇꯨ ꯂꯩꯊꯠꯂꯤ, ꯃꯤꯗꯨꯅ ꯄꯥꯏꯔꯛꯄ ꯊꯥꯡꯗꯨ ꯂꯦꯝꯕꯅ ꯂꯧꯊꯣꯛꯂꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯏ꯫ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯦꯟꯅꯔꯤꯕ ꯅꯈꯣꯏ ꯀꯅꯥꯅꯣ? ꯉꯁꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯁꯛ ꯂꯣꯠꯂꯒ ꯃꯤꯠꯀꯤ ꯊꯤ ꯑꯃꯒꯨꯝꯅ ꯇꯧꯕꯗꯨꯗꯤ ꯄꯥꯡꯗꯕꯒꯤ ꯃꯆꯠꯂ ꯈꯜꯂꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯃꯥꯏꯈꯨꯝꯗꯨ ꯂꯧꯊꯣꯛꯏ, ꯃꯤꯁꯛꯇꯨ ꯎꯕꯗ ꯂꯦꯝꯕ ꯉꯛꯄꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯩꯕꯨ ꯈꯪꯂꯤꯕ꯭ꯔꯥ? ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ, ꯃꯔꯝꯗꯤ ꯂꯩꯕꯥꯛꯁꯤꯗ ꯅꯪꯗꯤ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯩꯕꯅ, ꯅꯪꯁꯨ ꯑꯩꯒꯤ ꯁꯛꯇꯝꯗ ꯉꯧꯈꯤꯕ ꯃꯥꯜꯂꯤꯗ, ꯏꯁꯥꯒꯤ ꯏꯊꯧ ꯆꯤꯟꯕꯅ ꯅꯥꯀꯜꯗ ꯅꯨꯄꯤ ꯑꯉꯥꯡ ꯌꯦꯡꯕꯗꯤ ꯁꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕ, ꯂꯩꯕꯥꯛꯁꯤꯗ ꯅꯪꯕꯨ ꯍꯥꯠꯅꯕ ꯂꯥꯛꯄ ꯃꯤꯑꯣꯏꯗꯤ ꯌꯥꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯂꯩꯕꯥꯛꯁꯤꯗ ꯂꯥꯟꯁꯤꯜꯂꯛꯄ ꯉꯝꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯂꯥꯂꯣꯡꯗ ꯅꯪꯕꯨ ꯌꯥꯎꯔꯛꯄꯒꯤ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯂꯩꯕꯥꯛꯅꯤ, ꯃꯐꯝꯗꯨꯗ ꯂꯥꯟꯊꯦꯡꯅꯕ ꯀꯤꯕꯒꯤ ꯁꯣꯝꯗ ꯂꯣꯠꯂꯒ ꯂꯥꯛꯂꯤꯕ ꯅꯪ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯗꯤ ꯑꯔꯨꯕ ꯅꯠꯇꯦ ꯈꯟꯕꯅ ꯅꯪꯕꯨ ꯍꯥꯟꯅ ꯁꯦꯟꯅꯕꯅꯤ, ꯅꯁꯥꯒꯤ ꯂꯩꯕꯥꯛꯇ ꯃꯤꯅꯝꯕ ꯇꯧꯕ ꯅꯍꯥꯛꯄꯨ
ꯀꯌꯥꯝ ꯐꯕ ꯑꯣꯏꯗꯧꯔꯤ ꯅꯍꯥꯛꯅ ꯂꯝꯖꯤꯡꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯂꯩꯕꯥꯛꯁꯤꯗ ꯑꯋꯥꯕ ꯄꯤꯔꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ ꯅꯪꯗ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯛꯅꯕ ꯃꯔꯤ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯍꯥꯠꯄ ꯇꯥꯔꯦ ꯅꯪꯅ ꯉꯝꯂꯗꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩ ꯍꯥꯟꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯁꯨ ꯈꯣꯡꯐꯝ ꯁꯦꯝꯃꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡꯗꯨꯒ ꯍꯩꯁꯤꯡꯅ ꯐꯨꯅꯩ ꯃꯊꯟꯇ ꯑꯣꯏꯕꯅ ꯂꯦꯝꯕꯁꯨ ꯊꯥꯡꯐꯝ ꯃꯃꯤ ꯀꯌꯥ ꯇꯥꯔꯦ ꯁꯣꯛꯂꯕꯁꯨ ꯊꯧꯅꯥꯍꯟꯗ ꯃꯌꯥꯝꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯤ ꯊꯧꯕꯁꯨ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯦꯝꯕꯅ ꯑꯌꯥꯝꯕ ꯃꯈꯩꯗꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯤ ꯃꯁꯥꯗꯨꯁꯨ ꯑꯁꯣꯛꯄ ꯃꯌꯥꯝꯗꯨꯅ ꯁꯣꯟꯊꯔꯛꯂꯤ ꯇꯨꯒꯦ ꯇꯧꯕꯗꯒꯤ ꯍꯨꯅ ꯉꯥꯛꯂꯒ ꯐꯝꯃꯤ ꯊꯥꯡꯗꯨꯅ ꯂꯩꯕꯥꯛꯇ ꯉꯥꯛꯂꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯛꯏ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥ ꯃꯥꯏꯊꯤꯒꯗꯧꯔꯤ ꯅꯍꯥꯛꯅ ꯊꯥꯖꯅ ꯊꯥꯔꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯗ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛꯁꯤꯁꯨ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤ ꯅꯆꯥꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨꯁꯨ ꯀꯟꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯄꯥꯔꯤ ꯉꯥꯟꯕ ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯅ ꯃꯤꯅꯨꯡꯁꯤ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯀꯟꯕ ꯉꯝꯕ ꯑꯣꯏꯌꯨ ꯑꯩꯒꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯃꯐꯝꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯑꯁꯤ ꯈꯟꯗꯨꯅ ꯂꯦꯝꯕ ꯋꯥꯅ ꯍꯧꯒꯠꯂꯛꯏ ꯊꯥꯡ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯋꯥꯅ ꯊꯥꯡꯒꯠꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤ ꯈꯔꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯊꯧꯕꯁꯨ ꯏ ꯀꯥꯅ ꯊꯥꯡ ꯁꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯐꯤꯃꯨ ꯁꯦꯠꯄ ꯈꯔꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯈꯪꯍꯧꯗꯦ ꯇꯨꯡꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡꯗꯨ ꯊꯥꯡ ꯃꯆꯥ ꯀꯌꯥꯅ ꯂꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯠꯈꯤꯕ ꯂꯦꯝꯕ ꯈꯪꯏ ꯉꯥꯟꯕ ꯂꯥꯛꯂꯦ ꯍꯥꯏꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥꯅ ꯃꯈꯥꯗ ꯐꯝꯊꯔꯛꯏ ꯉꯥꯟꯕ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯣꯛꯄꯗꯨ ꯌꯦꯡꯏ ꯑꯩ ꯂꯥꯛꯄ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯄꯔꯤꯁꯨ ꯂꯩꯕꯥꯛ ꯇꯥꯏꯅꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯅ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔ ꯇꯥꯕꯗ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯈꯤꯇꯪꯗꯤ ꯊꯦꯡꯉꯤ ꯅꯪꯅ ꯂꯥꯛꯏꯁꯦ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯣꯏꯗꯧꯔꯤ ꯃꯈꯥ ꯇꯥꯕꯗꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯦ ꯃꯥꯅ ꯃꯀꯣꯛ ꯆꯤꯡꯂꯒ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯇꯨꯝꯅꯕ ꯍꯣꯠꯅꯔꯤ ꯑꯩꯗ ꯅꯠꯇꯅ ꯅꯈꯣꯏꯁꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤ ꯉꯥꯟꯕ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯊꯧꯕ ꯂꯦꯞꯄꯝꯕꯗꯨ ꯎꯏ ꯀꯔꯤꯁꯨ ꯉꯛꯄ ꯐꯥꯎꯗꯦ ꯍꯥꯟꯅ ꯈꯪꯂꯕ ꯑꯃꯒꯨꯝꯅ ꯊꯥꯡꯗꯨ ꯁꯠꯇꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯊꯧꯕ ꯅꯪꯅ ꯁꯤꯟꯕ ꯂꯥꯂꯣꯡ ꯈꯪꯕ ꯀꯨꯏ ꯄꯥꯔꯤꯒꯩꯒꯅ ꯊꯧꯁꯥꯗꯅ ꯂꯩꯕ ꯃꯇꯧꯗ ꯅꯪꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯊꯥꯡꯗꯣ ꯎꯔꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯂꯩꯕꯥꯛꯁꯤꯗ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯩꯒꯗꯕꯅꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯒ ꯑꯅꯧꯕ ꯃꯤꯑꯣꯏ ꯀꯌా ꯈꯣꯝꯗꯨꯅ ꯅꯪꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯁꯦꯝꯒꯠꯄꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯇꯅ ꯊꯋꯥꯏ ꯃꯥꯡꯈꯤꯕꯒꯤ ꯋꯥꯈꯜꯗꯤ ꯀꯔꯤꯒꯤ ꯈꯟꯗꯦ ꯊꯧꯕꯗꯨ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯔꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯃꯅꯤꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯉꯥꯟꯕꯅ ꯍꯩꯁꯤꯡꯅ ꯃꯈꯣꯏꯅ ꯍꯩꯔꯛꯂꯤꯕ ꯊꯥꯡꯗꯨ ꯉꯥꯛꯏ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯊꯥꯡꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯏ ꯊꯧꯕꯁꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯃꯉꯛꯇꯨꯗ ꯊꯥꯡꯗꯨ ꯂꯦꯟꯈꯤꯕ ꯂꯦꯝꯕꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ ꯉꯥꯟꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯕꯨ ꯁꯒꯣꯜꯗ ꯍꯥꯞꯇꯨꯅ ꯄꯨꯈꯤ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯂꯦꯝꯕ ꯍꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯪꯅꯕ ꯇꯧꯔꯝꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯍꯜꯂꯛꯂꯤ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯦꯝꯕ ꯊꯦꯡꯅ ꯁꯣꯛꯈꯤꯕꯅ ꯑꯁꯣꯛꯄꯗꯨ ꯂꯥꯌꯦꯡꯕꯗ ꯃꯇꯝ ꯆꯪꯏ ꯆꯤꯡꯌꯥ ꯑꯃꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯦꯝꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯅꯨꯄꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯄꯤꯔꯕ꯭ꯔꯥ ꯑꯁꯣꯛꯄ ꯃꯌꯥꯝꯁꯤꯁꯨ ꯑꯌꯥꯝꯕꯗꯤ ꯐꯒꯠꯂꯕꯅꯤ ꯅꯍꯥꯛꯀꯤ ꯅꯇꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯃꯐꯝꯁꯤꯗ ꯂꯩꯗꯨꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕ ꯂꯦꯞꯇꯦ ꯑꯩꯒꯤꯗꯧ ꯀꯅꯥ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯉꯥꯟꯕ ꯃꯖꯥꯏꯕꯨꯡꯉꯣ ꯂꯦꯝꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯕꯅꯤꯅ ꯑꯗꯣꯝꯒꯤ ꯂꯩꯕꯥꯛꯇꯁꯨ ꯄꯥꯎ ꯄꯤꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯗꯣꯏꯅ ꯍꯥꯏꯕꯗꯒꯤ ꯄꯥꯔꯤꯒ ꯉꯥꯟꯕꯒꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯂꯦꯝꯕ ꯇꯞꯅ ꯍꯧꯒꯠꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯗꯨ ꯎꯕꯗ ꯋꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯅꯤꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯅꯥꯛꯇ ꯐꯝꯂꯛꯏ ꯄꯥꯔꯤꯅ ꯂꯦꯝꯕ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯅ ꯅꯪ ꯁꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯏ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯀꯟꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯅ ꯌꯥꯈꯤꯗꯕꯅ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯇ꯭ꯔꯁꯨ ꯑꯩꯒꯤ ꯂꯩꯕꯥꯛꯇꯤ ꯅꯪꯅ ꯀꯜꯂꯤꯗꯨꯗꯤ ꯑꯩ ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯕꯅꯤ ꯉꯥꯟꯕꯅ ꯄꯥꯎ ꯇꯝꯂꯛꯈꯤꯕꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯀꯅꯥ ꯉꯥꯟꯕꯅ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯅꯨꯄꯤ ꯄꯥꯕꯗꯣ ꯊꯥꯏꯅ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯏꯆꯟꯅꯨꯄꯤꯁꯨ ꯄꯥꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯊꯕꯛꯁꯦ ꯌꯥꯝ ꯂꯥꯏꯔꯤ ꯀꯩ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯣ ꯅꯆꯟꯅꯨꯄꯤ ꯑꯣꯏꯔꯁꯨ ꯄꯥꯝꯈ꯭ꯔꯦꯕ ꯄꯥꯔꯤꯅ ꯄꯥꯝꯃꯤ ꯉꯥꯟꯕ ꯏꯕꯥꯅꯤꯒꯤ ꯊꯃꯣꯏꯅ ꯑꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯝꯂꯒ ꯅꯪꯅ ꯅꯇꯨ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣꯏꯕꯣ
ꯁꯣꯝꯗ ꯑꯩꯈꯣꯏ ꯅꯤꯡꯉꯝꯗꯅ ꯆꯥꯛꯑꯒ ꯂꯩꯒꯦ ꯅꯨꯄꯤ ꯁꯥꯕꯤ ꯂꯥꯕꯥ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯈꯔꯗꯤ ꯇꯨꯡꯗꯗꯨꯃꯛ ꯂꯩꯕꯅꯤ ꯂꯩꯔꯤꯕ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯎꯗꯕꯅ ꯃꯃꯤ ꯁꯥꯝꯈꯤꯕꯅꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯃꯔꯨꯞ ꯂꯩꯕ ꯅꯈꯣꯏꯕꯨ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯐꯪꯂꯦ ꯍꯥꯏꯅꯤꯡꯏ ꯉꯁꯤ ꯐꯥꯎꯕ ꯅꯈꯣꯏꯁꯨ ꯑꯩꯒꯨꯝꯕ ꯑꯁꯦꯡꯕ ꯃꯔꯨꯞ ꯐꯪꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯍꯥꯛꯇꯔꯥ ꯂꯩꯕ ꯅꯈꯣꯏꯒꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯃꯔꯨꯞꯅ ꯂꯦꯞꯄꯤꯕ꯭ꯔꯥ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯇꯕꯨ ꯃꯤꯌꯥꯝꯗꯒꯤ ꯇꯥꯅꯤꯡꯈꯤꯕꯅꯤ ꯍꯪꯂꯤ ꯍꯥꯏꯕꯇꯅꯤ ꯐꯪꯈꯤꯗꯦ ꯄꯥꯎꯈꯨꯝ